tung tung lanpe 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 ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯒ ꯆꯠꯄꯒ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯃꯊꯣꯡ ꯈꯪꯗꯅ ꯍꯨꯏꯆꯦꯜ ꯈꯣꯡꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯔꯥꯖꯦꯁ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡ ꯃꯔꯨꯞ ꯑꯗꯨꯗ ꯍꯨꯏꯆꯦꯜꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯦꯁ ꯈꯔ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯎ ꯃꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯡꯗꯨ ꯁꯣꯛꯂꯒ ꯇꯤꯡꯈꯪꯅ ꯈꯣꯡꯌꯥꯗꯨꯗ ꯌꯨꯗꯨꯅ ꯃꯗꯣ ꯌꯥꯝ ꯋꯥꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯦ꯫ ꯅꯨꯄꯤꯗꯣ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯂꯩ, ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅꯨꯡꯁꯤꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯄꯨꯛꯅꯤꯡ ꯊꯃꯣꯏꯗꯒꯤ ꯄꯥꯊꯣꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯗꯨꯅ ꯔꯥꯖꯦꯁ ꯎꯕꯗ "ꯏꯕꯨꯡ, ꯑꯩꯒꯤ ꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡ, ꯇꯤꯡꯈꯪꯁꯤꯒꯤ ꯆꯩꯅꯥ ꯈꯥꯡꯕꯗ ꯀꯅꯥꯅ ꯈꯥꯡꯉꯝꯗꯣꯏꯅꯣ? ꯑꯩꯕꯨ ꯇꯥꯟꯅꯔꯛꯄꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯏꯗꯣꯝ ꯀꯟꯖꯔꯒ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯥ ꯏꯕꯨꯡ? ꯑꯩꯕꯨ ꯍꯪꯒꯣꯏꯕ꯭ꯔꯥ ꯏꯕꯨꯡ? ꯆꯤꯡꯅꯕꯤꯗ꯭ꯔꯕ, ꯍꯪꯒꯣꯏꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪꯁꯦ ꯑꯃꯨꯛꯇ ꯁꯠꯇꯣꯛꯄꯤꯌꯣ." ꯔꯥꯖꯦꯁꯁꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ "ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯅꯕꯨꯡ ꯑꯩꯅ ꯍꯪꯒꯣꯏꯗꯣꯏꯅꯣ? ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯆꯤꯡꯅꯗꯣꯏꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯈꯝꯕꯇꯣꯟꯅ "ꯁꯥꯔ!" ꯁꯥꯔ ꯍꯥꯏꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯔꯥꯖꯦꯁ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯑꯣꯜꯂꯒ ꯌꯦꯡꯂꯛꯄꯗ ꯔꯥꯖꯦꯁ ꯈꯝꯕꯇꯣꯟꯕꯨ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯂꯗꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯔꯥꯖꯦꯁ ꯈꯝꯕꯇꯣꯟꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯔꯥꯖꯦꯁꯅ "ꯀꯩꯗꯧꯔꯒꯦ ꯈꯝꯕꯇꯣꯟ?" ꯈꯝꯕꯇꯣꯟ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯤ꯫ "ꯁꯥꯔ, ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯒꯅꯨ, ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ." "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯈꯝꯕꯇꯣꯟ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯦ ꯔꯥꯖꯦꯁꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯐꯝꯗꯨꯗꯒꯤ ꯆꯤꯡꯂꯒ ꯄꯨꯗꯨꯒꯤ ꯇꯧꯏ꯫ ꯔꯥꯖꯦꯁꯁꯨ ꯈꯝꯕꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯄꯨꯡ ꯉꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯤꯁꯦ? ꯍꯣꯏ ꯃꯥꯏ, ꯃꯍꯥꯛ ꯑꯃꯇ ꯍꯥꯏꯗꯦ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯤꯒ ꯃꯥꯒꯗ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯈꯝꯕꯇꯣꯟꯅ ꯂꯥꯟꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯕ꯭ꯔꯥ? ꯑꯁꯤꯅ ꯃꯥ ꯋꯥꯍꯩ ꯑꯃꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯗꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯆꯤꯡꯃꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠꯇ ꯎꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯃꯍꯥꯛ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯅꯤ, ꯂꯧꯅ ꯃꯥꯏꯈꯨꯝ ꯎꯞꯄꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯁꯤꯕ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯂꯦꯠꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ, ꯄꯂꯦꯠꯐꯝ ꯂꯩꯇ꯭ꯔꯕꯁꯤꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯕꯨꯁꯨ ꯑꯣꯠꯀꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯖꯤ ꯑꯃꯣꯝ ꯑꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯑꯁꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯜꯂꯦ, ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯂꯩ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯈꯟ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯨꯗꯅꯤ ꯅꯨꯄꯤꯗꯨꯅ "ꯀꯩꯅꯣ ꯏꯕꯨꯡ, ꯅꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯈꯖꯤꯛꯇꯐꯥꯎ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯐꯥꯎꯕꯤꯗꯕ꯭ꯔꯥ? ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ? ꯑꯩꯅꯗꯤ ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯇꯥꯔꯒ ꯔꯥꯖꯦꯁꯇꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ, ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯥꯒꯤ ꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯇꯨꯝꯄꯧꯗꯣ ꯂꯧꯊꯣꯛꯂꯒ ꯂꯦꯞꯄꯦ꯫ ꯀꯔꯝꯕ ꯃꯤꯁꯨꯝꯕ ꯌꯋꯥ ꯄꯨꯕꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩ ꯑꯃꯃꯝꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯨꯕꯗꯧꯅ ꯇꯧꯏ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯂꯥꯎꯅ ꯀꯟꯊꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯔꯥꯖꯦꯁ꯫ ꯃꯇꯝꯗꯨꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯝꯕꯇꯣꯟꯅ "ꯁꯥꯔ, ꯆꯠꯄꯤꯈꯤꯅꯨ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯅꯨꯄꯤꯗꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯑꯣꯡꯗꯨꯗ ꯔꯥꯖꯦꯁꯇꯣ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯔꯦ, "ꯈꯝꯕꯇꯣꯟ, ꯅꯪ ꯉꯥꯎꯔꯕ꯭ꯔꯥ? ꯏꯆꯟꯒꯨꯝꯕꯤꯁꯤꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ?" ꯈꯝꯕꯇꯣꯟ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯆꯦꯡ ꯃꯔꯨ ꯈꯔ
ꯄ꯭ꯔꯞ ꯂꯧꯊꯣꯔꯛꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯆꯦꯡ ꯃꯔꯨ ꯈꯔꯗꯨ ꯅꯨꯄꯤꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯦ꯫ ꯆꯦꯡ ꯃꯔꯨꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤꯗꯣ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯍꯨꯏꯆꯦꯜ ꯍꯧꯅ ꯈꯣꯡꯂꯛꯑꯦ꯫ ꯍꯨꯏꯆꯦꯜꯗꯣ ꯍꯧꯅ ꯈꯣꯡꯂꯛꯂꯒ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯔꯛꯑꯦ꯫ ꯍꯦꯛ ꯂꯥꯎꯕꯒ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯎꯈꯥꯗꯨꯗ ꯇꯤꯡꯈꯪ ꯌꯨꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯃꯁꯝ ꯃꯅꯥ ꯐꯥꯔꯕꯤ, ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕꯤ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯂꯣꯠꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯊꯋꯥꯏꯗꯨꯒꯤ ꯁꯛꯂꯣꯟꯗꯨ ꯂꯥꯡꯂꯛꯂꯦ꯫ ꯆꯦꯡꯗꯨꯅ ꯊꯦꯡꯈꯤꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁ꯭ꯔꯦꯡ ꯁ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯟꯅ ꯎꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯖꯦꯁ ꯃꯁꯥꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯥꯗꯤ ꯃꯪꯂꯥꯜꯂ ꯇꯥꯏꯕꯪꯂ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯀꯤꯕ ꯃꯔꯛꯇ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯈꯝꯕꯇꯣꯟꯅ ꯁꯥꯔ, ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨ ꯇꯥꯅ ꯆꯠꯍꯧꯕꯅ ꯏꯕꯥꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯔꯥꯖꯦꯁꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯈꯨꯝꯃꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯝꯕꯇꯣꯟꯅ ꯁꯥꯔꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯤꯖꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯔꯥꯖꯦꯁꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯈꯝꯕꯇꯣꯟꯅ ꯎꯃꯪꯒꯤ ꯁꯨꯛꯂꯕ ꯃꯅꯨꯡꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯦꯁꯇꯤ ꯃꯁꯥ ꯄꯨꯝꯕ ꯃꯪ ꯂꯩꯕꯥꯛ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯕꯗꯧꯅ ꯐꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯎꯔꯒ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯊꯋꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ, ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯈꯝꯕꯇꯣꯟ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯅ ꯂꯪꯁꯤꯜꯂꯝꯕ ꯆꯦꯡꯖꯥ ꯃꯔꯨꯁꯤꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯁꯣꯟꯊꯍꯜꯂꯦ, ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯍꯜꯂꯦ꯫ ꯂꯧꯅꯝ ꯆꯥꯎꯕ, ꯃꯤꯍꯨ ꯆꯥꯎꯕ ꯇꯥꯏꯕꯪꯅꯤ ꯅꯪꯗꯤ꯫ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯦ꯫ ꯏꯈꯨꯠ ꯆꯜꯂꯕ ꯑꯃꯕꯨ ꯅꯪꯅ ꯀꯌꯥꯗ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯈꯝꯕꯇꯣꯟꯗ ꯂꯪꯁꯤꯜꯂꯝꯕ ꯆꯦꯡꯖꯥ ꯃꯔꯨꯁꯤꯡꯗꯣ ꯏꯆꯝ ꯆꯝꯕ ꯆꯦꯡꯖꯥꯗꯤ ꯅꯠꯇꯦ꯫ ꯂꯩꯋꯥ ꯌꯥꯎꯕ ꯆꯦꯡꯖꯥꯗꯨꯅ ꯊꯧꯔꯤ ꯑꯣꯏ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯕꯨ ꯎ ꯃꯈꯣꯡꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯝꯂꯝꯕꯅꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯏ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯆꯦꯡ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ, ꯈꯝꯕꯇꯣꯟꯅ ꯔꯥꯖꯦꯁꯄꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯕꯨ ꯀꯟꯕꯤꯔꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯅꯤꯗꯣ ꯁꯣꯡꯂꯕ ꯎꯃꯪꯒꯤ ꯂꯝꯕꯤꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯎꯃꯪ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯌꯧꯅꯕ ꯂꯥꯛꯑꯦ꯫ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩ꯫ ꯐꯅ ꯁꯥꯡꯉꯤ ꯎꯃꯪꯒꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯏꯕꯗꯣ꯫ ꯉꯁꯥꯏ ꯋꯥꯏ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯗꯨꯗꯗꯤ ꯅꯠꯄꯣꯏ ꯅꯤꯡꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯔꯤꯌꯥꯁꯤꯒ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯞꯅꯩ꯫ ꯆꯠꯅ ꯑꯅꯤꯗꯣ ꯅꯣꯡ ꯃꯔꯛꯇ ꯃꯅꯥꯗ ꯂꯥꯞꯅ ꯍꯨꯏꯆꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯍꯨꯏꯆꯦꯜꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯀꯤ ꯄꯨꯛꯅꯤꯡꯗꯣ ꯍꯦꯛ ꯍꯦꯛ ꯆꯣꯏꯊꯣꯛꯄꯗꯧꯅ ꯇꯧꯏ꯫ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯊꯋꯥꯏꯗꯨꯒꯤ ꯃꯤꯁꯨꯝ ꯂꯥꯡ ꯊꯥꯛꯄ ꯃꯥꯏꯊꯣꯡꯗꯣ ꯍꯦꯛꯇꯃꯛ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯣꯏꯔꯥꯡꯉꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯗꯨꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇꯦ꯫ ꯉꯁꯥꯏ ꯎꯈꯤꯕꯁꯤꯡꯗꯣ ꯇꯧꯁꯤꯟꯅꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯑꯀꯤꯕꯅ ꯏꯆꯦꯜ ꯅꯥꯏꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯣ ꯃꯤꯅꯝꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ, ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃ꯫ ꯃꯍꯥꯛꯅꯤ ꯍꯨꯏꯆꯦꯜ ꯂꯦꯞꯇꯨꯅ ꯈꯣꯡꯂꯤꯁꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯝꯗꯕꯗꯨꯗ ꯍꯨꯏꯆꯦꯜ ꯈꯣꯡꯂꯒ ꯑꯇꯣꯞꯄꯗꯒꯤ ꯃꯇꯦꯡ ꯅꯤꯔꯤꯕꯅꯤ꯫ ꯀꯝꯗꯧꯅꯤ, ꯑꯔꯥꯟꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ꯫ ꯃꯐꯝꯗꯨ ꯇꯥꯅ ꯍꯟꯖꯤꯜꯂꯒ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯃꯣꯟ ꯃꯣꯟ ꯈꯜꯂꯦ ꯔꯥꯖꯦꯁ꯫ ꯔꯥꯖꯦꯁ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯈꯝꯕꯇꯣꯟꯅ ꯑꯣꯟꯁꯤꯜꯂꯒ ꯈꯝꯕꯇꯣꯟ, ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯁꯤꯕ? ꯈꯝꯕꯇꯣꯟꯅ ꯁꯥꯔ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯈꯝꯕꯇꯣꯟ, ꯅꯨꯄꯤꯗꯨ ꯃꯔꯥꯜ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯗꯣ ꯃꯤꯅꯝꯕꯅꯤ꯫ ꯁꯥꯔ, ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯁꯦ꯫ ꯀꯩꯅꯣ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ ꯔꯥꯖꯦꯁꯀꯤ꯫ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯌꯥꯝ ꯂꯥꯏꯅ ꯆꯦꯟꯖ ꯇꯧꯔꯦ꯫ ꯏ ꯀꯥꯕ ꯃꯈꯩ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯂꯒ ꯈꯝꯕꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯔꯥꯖꯦꯁꯀꯤ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯁꯨꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜꯁꯦ
ꯐꯥꯅꯕ ꯂꯥꯡ ꯊꯥꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯁꯃꯥꯏ ꯂꯩꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯆꯠꯈꯤꯕ ꯊꯣꯛꯂꯣ ꯁꯣꯏꯗꯅ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯆꯥꯝꯃꯗ ꯆꯥꯝꯃ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯔꯥꯖꯦꯁꯄꯨ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯦꯜꯗꯒꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯂꯧꯊꯣꯛꯂꯒ ꯔꯥꯖꯦꯁꯀꯤ ꯃꯌꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯏꯟꯁꯤꯜꯂꯤ ꯆꯦꯡ ꯃꯔꯨꯗꯨꯅ ꯍꯦꯛ ꯈꯅꯥꯎ ꯃꯅꯨꯡꯗ ꯆꯪꯈꯤꯕꯒ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯍꯣꯏ ꯉꯁꯥꯏꯗꯒꯤꯕꯨꯗꯤ ꯃꯃꯤꯠꯇ ꯈꯝꯕꯇꯣꯟꯕꯨ ꯁꯨꯏ ꯑꯗꯨꯕꯨ ꯎꯔꯤꯕ ꯈꯝꯕꯇꯣꯟ ꯃꯍꯥꯛꯁꯦ ꯃꯪꯒꯤ ꯊꯧꯗꯣꯛꯅꯤ ꯈꯜꯂꯤ ꯆꯦꯡ ꯃꯔꯨꯁꯤꯅ ꯃꯥꯒꯤ ꯈꯅꯥꯎꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯃꯥ ꯉꯛꯏ ꯉꯁꯥꯏ ꯃꯥ ꯇꯦꯕꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯕꯅꯤ ꯀꯔꯝꯅ ꯃꯥ ꯑꯁꯨꯛꯄ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯛꯏ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯈꯨꯠ ꯀꯠꯇꯨꯅ ꯀꯧꯊꯣꯛꯈꯤꯕ ꯈꯜꯂꯨꯕꯗ ꯃꯥ ꯃꯀꯣꯛ ꯄꯥꯏ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯖꯗꯦ ꯈꯝꯕꯇꯣꯟꯅ ꯁꯥꯔ ꯋꯥꯈꯜ ꯇꯥꯔꯕ ꯇꯥꯔꯦ ꯈꯝꯕꯇꯣꯟ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯁꯥꯔꯕꯨ ꯇꯥ ꯇꯧꯗꯨꯅ ꯃꯐꯝꯁꯤ ꯇꯥꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯣ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯥꯔ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯧꯁꯤꯕ ꯍꯣꯏ ꯈꯝꯕꯇꯣꯟ ꯆꯠꯂꯧꯔꯁꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯑꯦ ꯆꯣꯛꯊꯕ ꯐꯥꯎꯔꯦ ꯔꯥꯖꯦꯁꯇꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯏ ꯅꯣꯡꯁꯨ ꯍꯦꯟꯅ ꯃꯪꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯍꯧꯕꯅ ꯅꯨꯃꯤꯠꯀꯤ ꯃꯁꯤꯛ ꯃꯉꯥꯜꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯅꯤꯗꯣ ꯋꯥꯕꯁꯨ ꯐꯥꯎꯏ ꯑꯁꯣꯡꯕ ꯅꯥꯄꯤ ꯑꯃꯗꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯂꯦꯞꯇꯅꯗꯤ ꯃꯈꯣꯡꯗꯨ ꯂꯥꯛꯏ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯅꯨꯡꯊꯤꯜꯒꯤ ꯇꯥꯜꯂꯛꯁꯨ ꯑꯣꯏꯔꯛꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯁꯨꯝ ꯑꯣꯏꯔꯛꯂꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯅ ꯋꯥꯗꯕ ꯉꯝꯗꯦ ꯃꯝꯗ꯭ꯔꯤꯉꯩ ꯈꯔ ꯊꯨꯅ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯏꯄꯣꯝ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯃꯁꯥꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯝꯕꯇꯣꯟꯅ ꯔꯥꯖꯦꯁꯄꯨ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯁꯣꯡꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯊꯣꯛꯂꯛꯄꯗꯣ ꯅꯣꯕꯣꯅ ꯍꯦꯛ ꯇꯥꯟ ꯆꯥꯟꯅꯅ ꯎꯔꯦ ꯅꯣꯕꯣ ꯏꯄꯥ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯈꯝꯕꯇꯣꯟ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯁꯥꯔꯒ ꯂꯣꯏꯅꯗꯨꯅ ꯁꯣꯝꯗꯅ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯂꯩꯔꯝꯃꯣ ꯅꯪ ꯊꯤꯕ ꯆꯠꯇꯨꯒꯤ ꯊꯧꯔꯥꯡ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯕꯣꯗꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯠꯈꯤ ꯈꯝꯕꯇꯣꯟꯁꯨ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯍꯧꯕꯒꯤ ꯇꯟꯖꯥ ꯑꯃꯇ ꯐꯪꯂꯝꯗꯦ ꯈꯝꯕꯇꯣꯟꯅ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯔꯥꯖꯦꯁꯄꯨ ꯄꯨꯁꯤꯜꯂꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯍꯜꯂꯦ ꯈꯝꯕꯇꯣꯟꯁꯨ ꯃꯥꯒꯤ ꯈꯣꯂꯥꯔꯣꯝꯗ ꯆꯪꯂꯒ ꯐꯤ ꯑꯆꯣꯠꯄꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯦ ꯐꯤꯗꯨ ꯍꯣꯡꯕꯒ ꯄꯟꯊꯗꯅ ꯃꯥꯒꯤ ꯕꯦꯛꯇ ꯌꯥꯎꯔꯛꯄ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯨꯔꯛꯂꯒ ꯃꯩ ꯊꯥꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨꯅ ꯔꯥꯖꯦꯁꯄꯨ ꯃꯩ ꯎꯛꯊꯣꯛꯄꯤꯔꯤ ꯅꯣꯕꯣꯁꯨ ꯔꯥꯖꯦꯁꯀꯤ ꯀꯥ ꯑꯗꯣꯝꯗ ꯑꯖꯤꯠꯀ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯃꯈꯣꯏꯁꯤꯡꯗꯣ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯒꯠꯅꯕ ꯇꯦꯛꯏ ꯅꯣꯕꯣꯅ ꯑꯩꯈꯣꯏ ꯈꯝꯕꯇꯣꯟꯒ ꯁꯥꯔꯒ ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯁꯥꯠꯂꯨꯔꯕꯅꯤ ꯑꯖꯤꯠꯅ ꯈꯨꯝꯃꯩ ꯑꯁꯦꯡꯕꯅꯤ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯥꯔꯁꯨ ꯎꯃꯪꯂꯣꯝꯗ ꯁꯤꯟꯃꯤ ꯑꯃꯅ ꯆꯪꯈꯤꯕ ꯍꯧꯋꯦꯅ ꯍꯥꯏ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯏꯅꯥꯎ ꯈꯝꯕꯇꯣꯟꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯈꯝꯕꯇꯣꯟ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯎꯍꯧꯕ ꯁꯤꯟꯃꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯝꯕꯇꯣꯟꯗꯤ ꯈꯣꯂꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯣꯝ ꯃꯈꯥꯔꯣꯝ ꯊꯥꯡꯕꯗ ꯃꯩ ꯇꯦꯛꯎꯕꯅꯤ ꯔꯥꯖꯦꯁ ꯅꯥꯏꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤ ꯃꯗꯨꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯈꯝꯕꯇꯣꯟ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯤꯇ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯩꯗꯤ ꯆꯠꯂꯩꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯗ ꯏꯗꯣꯝ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯨꯔꯕꯅꯤ ꯑꯩꯕꯨ ꯁꯛꯇꯝ ꯑꯃꯅ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯨꯔꯕꯅꯤ ꯁꯛꯇꯝ ꯑꯃꯅ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯝꯒꯅꯤ ꯅꯍꯥꯟꯒꯤ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯝꯕꯇꯣꯟꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯊꯧꯗꯣꯛꯇꯨꯒ ꯃꯥꯟꯅꯔꯞ ꯑꯣꯏꯅ ꯇꯧꯕ ꯉꯥꯡꯂꯤ ꯊꯣꯛꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯆꯤꯟꯕꯥꯜꯗ ꯃꯈꯥ ꯇꯥꯕ ꯐꯥꯎ ꯄꯟꯅꯤꯡꯗꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯔꯥꯖꯦꯁ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯛ ꯂꯥꯎꯔꯒ ꯂꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯥꯕꯨ ꯑꯀꯤꯕ ꯄꯤꯕ ꯍꯧꯔꯛꯂꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ
ngasi di mamga mamle nonga thili thili chure nungsit ke sile hena kara mena mambadong na tawe atia pumba hena mamsin badong na tawe nungsit chu lepalite na ngasi di kara mena numidang waram du da sile numidang waram du da laptak na leiba khungi grijagi kangshi mukhol su tare चर्चता नुपा नुपी आगां खरसु खुद बाइबल पाए सेंबीबा मपुदा प्रार्थना तौबा लोरगा गिरजागी कांसी मुखोल मरक्ता इसाई सकपगी मुखोल सुतारे गिरजादगी सकलली बिसाई सिंगदुना मखोइगी नाबदा तमना तमना संदोखिदुना खोंथांग येरे राजेश नोबो खंबतोन मखोइ सिंगदो मै तिकली तुमिना अजचु खंबतोना मफम सिदा अरोनबा वारी मा साकोनादुना ले वारी सिगी लिखुन खंग्रिगाइदी मफम सिदा पाइखलिबा चाखो थौरांगी थबक अमता फजन माइ पाकलो राजेश इंग नंगने करिनोने खंबतोन नंग हारिदो खंबतोन खुमै अइना हारिसे असेंगमनि सार नोबो पाखले खंबतोन हाइरगलिबा वादु तारगा माक मसादा कइनोमा यावे तिनपु लाइपुबगिसे खंगनिंगदु नाइरे सार पंगांग आंगलिबा हाइदुनि खंबतोन नंगना nganglisindu करिनो सारना तारगा नुंगाइरोय अंगांगना मथोंग मरम खंगदबा वा मयाम अमा ngangbा याब्रो असि हारगा नोबोना राजेश की ममांगदा खंबतोन बु चैसले खंबतोन की मरमदा कनादासु खंगनिंगदे खंबतोन की मरमदा खंगख्रगा करिगुम मीना माबु लाना सिरानना खल्लबदि हाइदुना पाखतुना चैबने अदुबु खंबतोनदि अंगांगी टाइपता पुक्चेलदा मरौ थंबा हितबनिना अवाना तादना भाइदुना थौदोकसे कांथुकलुबने राजेश तो इंगंगंगना येंगदुना ले राजेश की ममांगदा मयाम नोबोना खरा चै nganglubada खंबतोनदो वा मखा ताद्रे ngayakti pungchik chikre achako maidna grong grong haiduna mathanda maka phana chakle maiduda oina onsillaga mokoi marido tingak tingak yengduna le asumna maidu tiktuna leringe ikan kanadana huisen khongbugi makhol taba horakle yam nangna inang nangna doida huisen do amaki mathangda ma mathang manaw naina khongba horakle हुसैन को मखोल ताबद राजेश ngसाई थौदोंसिंदो अमुक हन निंगसिंगले मै याइरमदगी मसादो पाखतपा थकतपा होरकले राजेशना हुसैन हुसैन मरुल मरी समनरक्त्रे वा मचत मकाई ngangle लौफम सोमता खंगदना हुसैन मखोलदुना माबु अकीब पीरे फत्रबा थवाई तुंगनबिगी सक्तमदो उरे राजेशना अदुमना तौरपा मखोइसिंगदुसु मागी मनाक्ता तमना चंसिले मसानोंदुना कौ सर 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 राजेश राजेश मसादु निले मरुल मरी ताद मसादु फमलमबदे फुकलाउन होगुलगला मपालमदा नोंग मरक अदुदा थोक्तुगी तौरे मखोयुम चंगदुना राजेशबु थोकिबे यारो हाबगी मतागु ताप लाउना फाइ राजेश की मोंग मतौदुदा खंबतोंदे इराय लाइना खंगे मंगोंदा लैमांग येले लाई फत्तबगी साउ ममा उमंगदुगी मनुंगदा चंगलुबदुना सामिन अमा लोइनदुना पुरकले मसिगी सामिनसिना हौजिक्ति तुमिन लैयु याद्रदुना नुमिदांग वरमसिदा मु फुदोरकलिबनि खंबतोना यामबनि सारसे खोलासिदगी थोनबा याबा नते माबु फाजिन्दुना थमगदबनि करिगुंबा मानव पालदा थोखिबा तारबदि मागी पुंसी खुदोंग थिबायबदो सोइदना तागनि नोबो लवाई लुतोन समलांगदो चप चप युंगे अजि चुमंगाय खंबतोन हाइबा वाइसिंग अदु तारगा नोबो अमदि अजित मपाल थोके थौरांगलिबा राजेशबु फाजले मखोयनी न फाबदु ngamdaduna मखोय अतै खरा कौरे हौजिक्ति पिक्रबा खोलादुगी मनुंगदा कुमै हाइबदु ओरे मयाम चंगदुना राजेशबु लांगना फाना तौरे राजेशना कोइलाउ लावे अइबु फाजिनगनो अइबु पुनसिनगनो नखोय कनामतना अइगी लंबिदा येतपा यारोये थादो से अइबु थादो माना इबु लाक्तब यादे हाइदुना ngaiduna leire मा मथंदा उखोंगसिदा निंगमदना लेरे असि आइगा राजेश मथंदा कोइलाउ लाउरे खंबतोंदा राजेशबु फाथनबा खंगजा हैजबा लैवातुबा सिजनदुना फाथदौगे कन्न होनरे खंबतोन मागी ममिता ngसाई उखिबा नुपीदो ममी सामी ओइना मयेक सेंगपाता तुरेल खोंबाल अमदा लेपगा राजेशबु लाक्तबा यादे हाबगी मतागो खुद खत्तुना कौरिबदो उरे
ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯌꯥꯔꯣꯏꯌꯦ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯑꯩꯒꯤꯁꯨ ꯃꯤꯔꯦꯜꯅꯤ ꯑꯩꯒ ꯃꯥꯒ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯣꯏ ꯇꯝꯒꯤ ꯏꯕꯨꯡ ꯆꯤꯡꯒꯤ ꯅꯆꯜ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯇꯨꯝꯕꯧꯁꯦ ꯑꯃꯨꯛꯇꯗꯤ ꯁꯠꯇꯣꯛꯄꯤꯌꯣ ꯈꯝꯕꯇꯣꯟ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯤꯠꯇꯨꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯒ ꯂꯩꯕꯗꯨ ꯎꯏ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯝꯗꯨꯒꯤ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯏ ꯔꯥꯖꯦꯁꯄꯨ ꯈꯝꯕꯇꯣꯟ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯊꯧꯗꯣꯛꯁꯤꯡ ꯎꯕꯗ ꯑꯀꯤꯕ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯔꯥꯖꯦꯁꯄꯨ ꯄꯨꯗꯨꯅ ꯆꯠꯀꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯃꯥ ꯈꯪꯂꯦ ꯁꯣꯝꯗꯅ ꯔꯥꯖꯦꯁꯇꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅ ꯐꯥꯅꯔꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯦ ꯈꯝꯕꯇꯣꯟ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯔꯒ ꯔꯥꯖꯦꯁꯁꯤꯕꯨ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯗꯅꯕ ꯍꯣꯠꯅꯁꯤꯒꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯥ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯂꯪ ꯈꯔ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯂꯪꯗꯨ ꯃꯩ ꯆꯨꯔꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯥꯗꯣꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯖꯦꯁꯇꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯅꯣꯔꯃꯦꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯅꯣꯔꯃꯦꯜ ꯇꯥꯔꯛꯂꯕꯁꯨ ꯔꯥꯖꯦꯁꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟꯅ ꯂꯩꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯤ ꯇꯥꯅꯣꯕꯣ ꯏꯌꯥꯝꯕ ꯖꯤꯠ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯁꯥꯔ ꯔꯥꯖꯦꯁꯄꯨ ꯈꯣꯂꯥꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯏꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯕ ꯇꯥꯏ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯂꯧꯕꯗꯨꯒꯤ ꯑꯃꯨꯛ ꯁꯤꯡꯅꯔꯛꯄꯁꯨ ꯌꯥꯏ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯕ ꯈꯛ ꯌꯥꯗ꯭ꯔꯤ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯂꯒꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯒꯤ ꯃꯇꯥꯡꯁꯤꯃ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯁꯤ ꯈꯝꯕꯇꯣꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯅꯣꯕꯣꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯈꯝꯕꯇꯣꯟ ꯈꯝꯕꯇꯣꯟꯅ ꯈꯨꯝꯃꯦ ꯑꯁꯦꯡꯕꯅꯤ ꯇꯥꯅꯣꯕꯣ ꯑꯖꯤꯠꯇꯤ ꯑꯀꯤꯕ ꯐꯥꯎꯏ ꯑꯖꯤꯠꯇ ꯅꯠꯇꯦ ꯁꯤꯟꯃꯤ ꯑꯇꯩꯁꯨ ꯃꯐꯝꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯂꯣꯟ ꯃꯔꯝꯗ ꯃꯊꯤ ꯐꯣꯡꯗꯕ ꯑꯀꯤꯕ ꯁꯛꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯣꯟꯅ ꯃꯔꯨꯝ ꯊꯨꯞꯅ ꯂꯩ ꯈꯝꯕꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯃꯆꯨ ꯁꯪꯕꯗꯧꯅ ꯇꯧꯏ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯒ ꯁꯤꯟꯃꯤ ꯈꯔꯅ ꯆꯥꯛ ꯊꯣꯡꯕꯗꯨꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯟꯁꯤꯒꯤ ꯆꯔꯆꯀꯤ ꯄꯥꯁꯇꯔꯒꯤ ꯌꯨꯝꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯨ ꯕꯥꯏꯕꯜꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯨ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯁꯤꯠꯂꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗꯨꯅ ꯒꯤꯔꯖꯥꯒꯤ ꯀꯥꯡꯁꯤꯗꯨ ꯁꯥꯎꯝ ꯄꯨꯕ ꯅꯨꯡꯁꯤꯠꯀ ꯁꯨꯛꯅ ꯁꯝꯅꯔꯝꯕꯗꯨꯅ ꯃꯈꯣꯜ ꯑꯃꯗꯤ ꯊꯣꯛꯏ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯕꯥꯏꯕꯜꯗꯨ ꯄꯥꯅ ꯄꯥꯅ ꯍꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯪꯅ ꯀꯟꯕꯤꯌꯨ ꯗꯦꯕꯤꯜꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯕꯨ ꯑꯁꯨꯝꯅ ꯍꯣꯂꯤ ꯕꯥꯏꯕꯜ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯏ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯐꯥꯗꯔ ꯐꯥꯗꯔ ꯑꯩ ꯗꯦꯕꯤꯠꯅꯦ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯗꯦꯕꯤꯠꯀꯤ ꯃꯈꯣꯜ ꯇꯥꯕꯗ ꯐꯥꯗꯔꯗꯣ ꯊꯣꯡ ꯍꯥꯡꯇꯣꯛꯑꯦ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄꯒ ꯗꯦꯕꯤꯠ ꯁꯥꯇꯤꯟ ꯑꯃꯟꯕ ꯑꯃꯒ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯏ ꯃꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯗꯦꯕꯤꯠꯄꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯇꯤꯃꯣꯊꯥꯏꯅ ꯐꯝꯍꯜꯂꯦ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ ꯗꯦꯕꯤꯠ ꯂꯥꯛꯄꯗꯨꯗ ꯆꯥ ꯑꯔꯣꯟꯕꯗꯣ ꯐ꯭ꯂꯥꯛꯁꯇꯒꯤ ꯍꯩꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯄꯤꯊꯛꯑꯦ ꯍꯔꯠꯇꯨꯗ ꯑꯅꯤꯗꯣ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯃꯣꯔꯥ ꯑꯆꯧꯕ ꯑꯃꯃꯝꯗ ꯐꯝꯂꯒ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯤ ꯆꯥ ꯀꯞꯇꯣ ꯍꯦꯛ ꯄꯤꯕꯒ ꯗꯦꯕꯤꯠꯅ ꯊꯦꯡꯛ ꯌꯨ ꯐꯥꯗꯔ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯒꯤ ꯆꯥ ꯁꯤꯞꯇꯣ ꯆꯤꯡꯕ ꯍꯧꯏ ꯆꯥ ꯊꯛꯅ ꯊꯛꯅ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯐꯥꯗꯔ ꯀꯝꯗꯧꯕ ꯈꯪꯗ꯭ꯔꯦ ꯗꯦꯕꯤꯠ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯐꯥꯗꯔꯅ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯈꯨꯟꯁꯤ ꯁꯣꯏꯗꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯗꯦꯕꯤꯠ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯆꯥꯎꯈꯠꯄꯅꯤ ꯐꯥꯗꯔ ꯆꯥꯎꯈꯠꯄ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯈꯨꯟꯁꯤꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯕꯗꯤ ꯀꯝꯗꯧꯕ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯗꯦꯕꯤꯠ ꯌꯦꯡꯕ ꯇꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯈꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯇꯝꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯔꯝꯕ ꯈꯨꯗꯣꯜ ꯄꯤꯔꯛꯄ ꯐꯥꯗꯔ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯅꯤ ꯇꯨꯃꯤꯟ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯈꯟ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯕꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯦ ꯐꯥꯗꯔ
ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯁꯨ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯤꯗꯦ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯂꯝꯕꯤꯗꯣ ꯗꯦꯕꯤꯠꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯌꯥꯔ ꯍꯠ ꯃꯅꯥꯛꯇꯨꯗ ꯃꯩ ꯇꯤꯛꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯗꯦꯕꯤꯠ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗ ꯌꯦꯡꯂꯒ ꯐꯥꯗꯔꯅ ꯀꯟꯐꯦꯁ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯨꯜꯂꯥꯛꯄꯗ ꯇꯤꯃꯣꯊꯥꯏ ꯅꯣꯛꯂꯒ ꯈꯨꯝꯂꯦ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏ ꯗꯦꯕꯤꯠ ꯌꯥꯝ ꯐꯤꯡꯅ ꯑꯗꯨꯗꯤ ꯐꯥꯗꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯛꯁꯇꯔ ꯁꯦꯔꯦꯟꯒꯤ ꯈꯨꯠꯇ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯆꯥ ꯊꯛꯂꯝꯕꯗꯤ ꯀꯝꯗꯧꯅ ꯀꯞꯇꯣ ꯁꯣꯁꯔꯗꯒꯤ ꯇꯥꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯆꯥ ꯀꯞꯇꯣ ꯐ꯭ꯂꯣꯔꯗ ꯇꯥꯔꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯏꯔꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯗꯦꯕꯤꯠꯅ ꯁꯤꯁꯇꯔ ꯁꯦꯔꯦꯟꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯌꯥꯝ ꯄꯥꯈꯠꯅ ꯗꯦꯕꯤꯠ ꯌꯥꯔꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯄꯟꯒꯅꯨ ꯃꯥꯗꯤ ꯀ꯭ꯔꯨꯁꯅꯤ ꯁꯥꯞꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕ ꯍꯥꯏꯕꯁꯦ ꯅꯨꯃꯤꯗꯥꯡꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯗꯦꯕꯤꯠꯁꯨ ꯁꯥꯎꯅ ꯐꯥꯗꯔ ꯁꯤꯕꯨ ꯑꯩꯅ ꯄꯟꯅꯤꯡꯗꯨꯅ ꯄꯟꯕꯤꯕ꯭ꯔꯥ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯋꯥꯡꯕꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯅ ꯑꯁꯤ ꯌꯧꯅ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯇꯨꯡꯉꯟꯕꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯇꯩ ꯀꯅꯥꯒꯤ ꯃꯤꯔꯦꯜꯁꯨ ꯅꯠꯇꯦ ꯁꯤꯛꯁꯇꯔ ꯁꯦꯔꯦꯜꯒꯤ ꯃꯤꯔꯦꯜꯅꯤ ꯃꯤꯔꯦꯜ ꯇꯨꯡꯉꯟꯕꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯐꯨꯜ ꯆꯥꯏꯕꯒꯤꯅꯤ ꯗꯦꯕꯤꯠꯀꯤ ꯋꯥꯍꯩꯗꯨꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯨ ꯃꯁꯥꯗ ꯑꯁꯥꯎꯕ ꯐꯥꯎꯍꯜꯂꯦ ꯑꯗꯨꯒ ꯑꯅꯤꯗꯣ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯥꯎꯅꯔꯦ ꯇꯞꯅ ꯉꯥꯡꯅꯔꯝꯕꯗꯤ ꯈꯣꯜꯗꯣ ꯋꯥꯡꯈꯠꯅꯔꯦ ꯄꯥꯁ ꯏꯁ ꯄꯥꯁ ꯃꯗꯨ ꯄꯥꯁꯅꯤ ꯍꯥꯏꯔꯒ ꯈꯛ ꯋꯥꯐꯝꯁꯦ ꯅꯥꯊꯩꯕ ꯌꯥꯔꯣꯏ ꯐꯥꯗꯔ ꯗꯦꯕꯤꯠ ꯄꯥꯁ ꯇꯨ ꯄꯥꯁ ꯑꯣꯏꯍꯜꯂꯣ ꯑꯩꯁꯨ ꯁꯣꯂꯨꯁꯟ ꯊꯤꯔꯤ ꯐ꯭ꯌꯨꯆꯔꯗ ꯌꯦꯜꯂꯛꯇꯅꯕ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯥꯛꯄ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯁꯣꯂꯨꯁꯟ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯏꯕꯥꯅꯤ ꯃꯔꯩ ꯇꯧꯅꯔꯒ ꯁꯥꯎꯒꯠꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯄꯨꯔꯛꯇꯣꯏꯁꯦ ꯑꯝꯇ ꯍꯥꯏꯌꯣ ꯏꯕꯥꯅꯤ ꯃꯔꯩ ꯇꯧꯅꯔꯒ ꯋꯤ ꯀꯥꯟ ꯆꯦꯟꯖ ꯗꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯑꯣꯔ ꯐ꯭ꯌꯨꯆꯔ ꯐꯥꯗꯔꯅ ꯍꯥꯏꯔꯤꯁꯤꯗꯤ ꯈꯨꯟꯁꯦ ꯇꯨꯝꯂꯅꯤ ꯁꯤꯔꯥ ꯃꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯁꯤꯃꯛꯅꯤ ꯍꯥꯏꯕ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯣꯏꯁꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯐꯅ ꯉꯥꯡꯅꯔꯣꯏ ꯐꯥꯗꯔꯗꯤ ꯐꯥꯗꯔꯒꯤ ꯔꯤꯄꯨꯇꯦꯁꯟꯗꯨꯒꯤꯗꯃꯛ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯇꯤ ꯔꯤꯄꯨꯇꯦꯁꯟꯒꯤ ꯊꯣꯏꯅ ꯈꯟꯗꯦ ꯑꯩꯅ ꯁꯤꯛꯁꯇꯔ ꯃꯥꯔꯊꯥ ꯑꯃꯗꯤ ꯂꯨꯁꯤꯗ ꯆꯤꯊꯤ ꯏꯈ꯭ꯔꯦ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯌꯦꯡꯃꯛ ꯗꯥꯔꯖꯤꯂꯤꯡꯒꯤ ꯃꯣꯅꯥꯁꯇ꯭ꯔꯤꯗꯒꯤ ꯏꯝꯐꯥꯜꯒꯤꯗꯃꯛ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯋꯥꯔꯨꯁꯤꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯗꯦꯕꯤꯠ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯊꯣꯛꯈꯤ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯑꯁꯥꯎꯕꯗꯨꯁꯨ ꯊꯦꯝꯖꯤꯟꯕ ꯅꯪꯍꯧꯗꯦ ꯑꯗꯨꯃꯛ ꯃꯥꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯤꯛꯁꯇꯔ ꯂꯨꯁꯤ ꯁꯤꯛꯁꯇꯔ ꯃꯥꯔꯊꯥ ꯑꯅꯤꯁꯤꯒꯤ ꯃꯤꯡ ꯄꯜꯂꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯏ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯊꯣꯡꯗꯨ ꯃꯌꯥ ꯀꯥꯅ ꯂꯥꯎꯅ ꯂꯩꯔꯤ ꯅꯣꯡ ꯃꯀꯨꯞ ꯈꯔ ꯑꯃꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯑꯃꯗꯨꯅ ꯁꯥꯎꯅ ꯐꯤꯡꯅ ꯊꯣꯛꯈꯤꯕꯒꯤ ꯊꯣꯡꯗꯨꯅ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯅ ꯏꯉꯥꯏ ꯉꯥꯟꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯃꯤꯁꯨ ꯎꯔꯤ ꯋꯥꯈꯜꯅ ꯐꯨꯃꯪꯅꯩ ꯊꯣꯡ ꯂꯣꯟꯅꯤ ꯀꯥꯏꯅ ꯂꯣꯏꯅ ꯀꯥꯎꯏ ꯉꯥꯏꯍꯥꯛꯇꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯃꯤꯠꯇ ꯂꯦꯞꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯦ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯗ ꯂꯥꯏꯃꯤꯡ ꯂꯧꯔꯕꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯟ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯐꯤꯔꯦꯞ ꯂꯧꯔꯕꯤ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯉꯁꯤꯗꯤ ꯅꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯑꯦ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯈꯤꯕꯤ ꯁꯦꯔꯤꯟ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯆꯪꯈꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯠꯇꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕ ꯃꯤꯁꯟꯅꯔꯤꯁ ꯀꯌꯥꯗ ꯆꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯈꯤꯕꯤ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯤꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯈꯣꯡꯕꯥꯜ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ ꯃꯇꯝꯗꯨꯗ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯃꯊꯛꯇ RCCꯒꯤ ꯊꯣꯡ ꯑꯃ ꯁꯥꯗꯨꯒꯤ ꯇꯧꯏ ꯊꯣꯡꯗꯨ ꯁꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯕ꯭ꯂꯗ ꯗ꯭ꯔꯣꯞ ꯏ ꯑꯣꯏꯅ ꯍꯥꯞꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯣꯡꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯣꯏꯁꯤꯟꯈꯤꯗꯦ ꯊꯣꯡꯗꯨ ꯇꯪꯈꯥꯏ ꯍꯧꯔꯛꯄ ꯃꯈꯣꯡ ꯍꯩꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯣꯡꯗꯨ ꯁꯥꯕꯗ ꯌꯥꯎꯕ ꯃꯤ ꯑꯃꯗ ꯆꯤꯊꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤ ꯑꯃꯔꯣꯝꯗ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯕꯤ ꯅꯨꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯟꯕꯤ
ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯈꯤꯗ꯭ꯔꯤ꯫ ꯀꯗꯥꯏꯗ ꯂꯩ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯁꯦ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯤꯁꯤꯁꯤꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯈꯔꯅ ꯍꯥꯏ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯊꯣꯡꯒꯤ ꯊꯣꯡꯈꯣꯡꯁꯤꯗ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯀꯦꯁ ꯑꯃꯗꯤ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯊꯤꯕꯈꯛ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯅ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯑꯃꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯈꯔꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ, ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯩ ꯇꯠꯇꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯈꯔꯅ ꯍꯥꯏ ꯎꯔꯤꯕ ꯅꯨꯄꯤꯗꯨ ꯀꯔꯤꯒꯨꯝꯕꯗ ꯅꯨꯟ ꯑꯃꯒꯤ ꯐꯤꯖꯣꯜ, ꯀꯔꯤꯒꯨꯝꯕꯗ ꯏꯆꯝ ꯆꯝꯕ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯐꯤꯖꯣꯜ, ꯁꯤꯃꯗꯤ ꯑꯔꯦꯞꯄꯅꯤ ꯍꯥꯏꯕ ꯍꯥꯏꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯔꯅ ꯍꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅꯤ, ꯃꯥꯅꯤ, ꯃꯥꯗꯤ ꯁꯤꯔꯦ꯫ ꯑꯍꯤꯡꯕ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪꯄꯥꯜꯗ ꯃꯍꯥꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯔꯥꯟꯕꯅꯤ꯫ ꯃꯥꯗꯤ ꯑꯁꯤꯕꯅꯤ꯫ ꯑꯁꯤꯕ ꯃꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯀꯔꯝꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯍꯜꯂꯛꯀꯅꯤ? ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯕꯨ ꯎꯍꯧꯕ ꯌꯥꯎꯕ ꯃꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯇꯨꯡꯍꯜꯂꯒ ꯆꯠꯄ ꯎꯏ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯇꯨꯡꯍꯟꯕꯤ ꯍꯥꯏꯗꯨꯅ ꯀꯧꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯄ꯭ꯔꯃꯥ ꯂꯩꯇ꯭ꯔꯕ, ꯃꯁꯥꯃꯛꯁꯨ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯕ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅꯤ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯃꯤꯠꯅ ꯃꯈꯣꯡꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯨꯝꯕꯤ ꯋꯥꯈꯜ ꯂꯩꯈ꯭ꯔꯕꯤ ꯃꯇꯤꯛ ꯆꯥꯔꯕꯤ ꯑꯃꯅ ꯃꯤ ꯐꯠꯇꯕ ꯈꯔꯒꯤ ꯈꯨꯠꯇ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯅ ꯃꯥꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯄꯨꯊꯣꯛꯂꯕꯁꯨ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯗꯦꯕꯤꯠꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯉꯣꯟꯗ ꯊꯥꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯍꯤꯡꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯅꯥꯊꯩꯔꯒ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯇꯥꯡꯗ ꯈꯟꯖꯤꯜꯂꯨꯕꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯃꯤꯠꯇ ꯁꯦꯔꯤꯟ ꯎꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈ꯭ꯔꯤꯁꯃꯥꯁ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ꯫ ꯁꯦꯔꯤꯟꯅ ꯅꯣꯛꯂꯒ ꯅꯣꯡꯃꯩ ꯃꯥꯏꯊꯣꯡꯗꯨꯅ ꯀꯦꯟꯗꯜ ꯃꯉꯥꯜꯗꯨꯗ ꯀꯞ ꯑꯃꯗ ꯆꯥ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨ ꯍꯩꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯤ ꯃꯍꯧꯁꯥꯗꯒꯤ ꯆꯥ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯥꯒꯤ ꯗꯤꯁꯤꯄꯜ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯆꯥꯃꯤꯟꯅꯈꯤꯕ ꯆꯥꯛꯂꯦꯟꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯗ ꯂꯥꯁ ꯁꯨꯄꯔ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯅꯣꯛꯂꯒ ꯅꯤꯡꯁꯤꯡꯉꯦ, ꯀꯔꯤ ꯅꯤꯡꯁꯤꯡꯉꯣꯏ? ꯃꯗꯨꯒꯤ ꯏꯄꯤꯛꯅꯦ ꯗ ꯂꯥꯁ ꯁꯨꯄꯔ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ꯫ ꯄ꯭ꯔꯚꯨꯒꯤ ꯈꯨꯠꯇ ꯄꯥꯏꯕ ꯃꯌꯥꯏ ꯂꯩꯔꯕ ꯗ ꯍꯣꯂꯤ ꯒ꯭ꯔꯦꯜ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤ ꯊꯛꯂꯤꯕ ꯆꯥꯁꯤꯅ ꯑꯩꯒꯤ ꯈꯨꯠꯅ ꯂꯣꯟꯕ ꯑꯔꯣꯏꯕ ꯆꯥ, ꯗ ꯂꯥꯁ ꯇꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯃꯄꯥꯜꯗꯒꯤ ꯁꯤꯠꯆꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯠꯆꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗ ꯑꯏꯪꯕ ꯐꯥꯎꯔꯦ꯫ ꯃꯍꯥꯛ ꯉꯁꯥꯏꯗꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯈꯪꯖꯩ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯊꯟꯇ ꯃꯆꯤꯟꯗ, ꯑꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦꯗꯅ꯫ ꯊꯣꯡ ꯂꯣꯟꯅꯤ ꯀꯥꯏꯁꯦ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯋꯦ ꯇꯧꯔꯤꯁꯦ꯫ ꯏꯪꯕꯅ ꯂꯣꯏꯔꯦ ꯖꯅꯋꯥꯔꯤꯁꯤꯗ꯫ ꯅꯣꯡꯁꯨ ꯆꯨꯏ, ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯦ, ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯦꯗꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯣ ꯁꯤꯛꯂꯤ ꯑꯍꯟꯒ ꯑꯣꯏꯔꯛꯄꯒ ꯂꯥꯇꯤꯟꯒꯤ ꯃꯉꯥꯜꯗꯨꯗ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯒꯦ ꯇꯧꯋꯦ꯫ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, ꯐꯥꯗꯔ, ꯐꯥꯗꯔ, ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ꯫ ꯐꯥꯗꯔ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯃꯔꯛꯇ ꯏꯆꯥꯏ ꯆꯈꯥꯏꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯇꯤꯃꯣꯊꯥꯏ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯇꯨ ꯆꯨꯡꯉꯤ, ꯁꯝꯅ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ꯫ ꯃꯆꯤꯟꯗꯒꯤ ꯃꯥꯁꯨ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯗꯣꯛꯈꯤ,
Kana oipano? Khonjelduna mu makha tana. Father, aine khangdrabra? Sister Sherin. Asumna sonthangna hairpa. Father Timothai prap thongdu tamna chansillaga gamlauna lonsil. Akibina dubu thanungda mihun hulle. Pakatpa thakatpa ni punna phawre. Thongdu lonsillaga table mathakta laiba Bible do taplaungna pai. Machinda Ishorbu Prathana tawe. Forgive us those sin who trespasses us. Holy be Thy kingdom. Thy will be on earth as it is in heaven. Deliver us from evil. Asumna machinda Prathana tawa. Father Timothai wakhalda khara khaji nungaibagi samin phawe. Masada phawramba jingnaba langtaknaba kuyom oiduna kupsilambada phakibadongna tawe. Prathana tawbadi manada taramba Father haiba waido amu hanna takitra wakhalda mukhalle. Outside tagi lakadur sister nisina amu mafam sida thunglaba matamda kari oigaba kari thoklagabano khanbada ma wakhaldu phumbangne. Somda numidangduda nukchina lepa laitana nong marak aduda sapu kanna kana mana sitningba maikai duda sitle maning makha tamna grija gi kangsi makoldo nukchina sitpa khudingi madom nuksit ki sapu marakta khangba ngamdudana gong haiduna makol thokli. Awabani makol du tabada Father Timothai wakhal khara phatharamada amu kari thoklagaba khanmada wadaba ngamde. Mi paiba thakatpana hena masado charang khoirangna hal wakhanna waraklaba matamduda maidu tikna kadugi manangda mathanda ma tumtha bhawrakle. Karamba sarakta magi misna nido usinkibunu haiba ma khangawdra tumtharaga leirame. Hek tumthabaga ikhang khangawdana magi mitta Crystal lamboibi nunnama lakpa urame. Nunduna mana tumliba phamongdugi hek nakanda lepagale. Lainingbi nunduna suktoklaga mongonda yengduna le. Aduga tumduna laiba Father Timothai da yenglaga sonthangdaba khonjelna. Father, aine khangdraba karigi khangna khangsinnadri natragana sukhang khanglaroi haiduna nangna khallabra. Father, aine Father gi mafamda aina kayabu kairaba thabak tawkhrage. Father na suk yamna aibu mirayarkani haibase ai nongta khallude. Ado Father simtangdi khangjillu Sister Lucy Sister Marathana karigumba mafam sida laklaga aigi maramda thijinba laklaba ai lemna tokloi Father. Asi harga nundo hingningna kaplagle kappagi khonjalduna kadugi manungda pumningne lamme. Tumlambadagi mangduna maram oirga khangpre khangna hogule Father Timothai machinda murum sole. Karino aina hujikta ukiba singduna natte madu mangni taibungda kaidonungda mangphauna haloye. Asi harga phamlambadagi magi amsiardude phuklauna hogule. Aduga amanba almira ama leibudo tamna lai. Almira gi thongdo hangdoi. Adugi manungdagi amanba diary ma lauthore. Mapaldana akak araugi makhol thengda thengjilakba nong marakta nuksitchu yaurle. Father Timothai hablaten mangaduda diary manbadugi ahanba lamaidu yengi mayek chauna diary dugi ahanbada iri Sister Sherin. Mathangi lamaido phaktukluba matamda diary duda Sister Sherin iramba singdo asingba thodok oina mimangda amam tongon chongthorakle. Father Timothai bu diary duna atopa hokhiba punsigi tangka kayagi thogdok singtana kuyom oiba taibang palamada puduna chatle. Sister Sherin atheng bai ngamada mado Churchki dormitory adomda mathanta lai. Mapang kanasu yaudana khutta laten ma pairga lai. Matamdu chaurangda pung 12 makhai khare hele ahingdugi mahak masada thoina kiba phaude. Ma dormitory duda channa masada tunglomdagi mi amana inarpa manbigi safu amadi sahum masada phangba horgle. Sahumdu masada phangba matamda magi ngaksamda siba Holy Cross gi likto chena makhutuna paisile. Aduga masinda Bible da iba verse kaya ama sole.
ꯗꯣꯔꯃꯤꯇꯔꯤꯗꯣ ꯐꯅꯁꯨ ꯆꯥꯎꯏ ꯐꯅꯁꯨ ꯁꯥꯡꯂꯦ ꯆꯥꯎꯈ꯭ꯔꯕ ꯗꯣꯔꯃꯤꯇꯔꯤꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯌꯥꯝꯕ ꯂꯣꯏꯅ ꯒ꯭ꯂꯥꯁ ꯄꯥꯜꯂꯦ ꯑꯗꯨꯒ ꯐꯛꯂꯥꯡꯁꯤꯡꯗꯨꯗ ꯑꯌꯥꯝꯕ ꯈ꯭ꯔꯤꯁꯇꯦꯜ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯦꯟꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯐꯛꯂꯥꯡꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯦꯠꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯁꯤꯡꯗꯨꯒꯤ ꯃꯄꯥ ꯂꯥꯅ ꯄꯦꯟꯇꯤꯡꯁꯤꯡꯗꯣ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯄꯦꯟꯇꯤꯡꯗ ꯌꯦꯛꯂꯤꯕ ꯂꯥꯏ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯧꯅꯁꯨ ꯐꯥꯎꯏ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯄꯦꯟꯇꯤꯡꯁꯤꯡꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯅ ꯄꯦꯟꯇꯤꯡꯁꯤꯗ ꯌꯦꯡꯂꯨꯁꯤꯕꯣ ꯍꯥꯏꯕ ꯃꯥꯟꯕ ꯃꯁꯥꯗ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯏ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯈꯣꯡ ꯊꯥꯡꯕꯗꯤ ꯂꯦꯞꯇꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯄꯨꯛꯅꯤꯡꯗ ꯆꯣꯏꯊꯣꯛꯇꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯄꯝꯁꯨꯁ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯑꯃ ꯇꯣꯡꯂꯒ ꯏꯟꯅꯔꯛꯄꯗꯧꯅ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯏ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗꯣꯔꯃꯤꯇꯔꯤꯒꯤ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯂꯦꯞꯄꯒ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯗꯣ ꯂꯦꯞꯄꯒ ꯂꯩꯕ ꯃꯥꯟꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯈ꯭ꯔꯤꯁꯇꯦꯜ ꯂꯥꯏꯅꯤꯡꯒꯤ ꯅꯨꯟ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ ꯀꯥꯆꯤꯟꯗꯨꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯧꯇꯛ ꯆꯥꯏ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯀꯟꯅ ꯂꯥꯎꯏ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯥꯆꯤꯟꯗ ꯂꯦꯞꯄꯤꯗꯣ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯃꯝꯕ ꯀꯥꯆꯤꯟꯗ ꯂꯦꯞꯄꯒ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨ ꯂꯥꯎ ꯑꯗꯨꯕꯨ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯍꯥꯏꯕꯗꯣ ꯀꯥꯆꯤꯟꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯅꯨꯟꯗꯨꯅꯗꯤ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ ꯍꯣꯏ ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯇꯗ ꯔꯦꯁꯄꯣꯟꯁ ꯄꯤꯔꯝꯗꯦ ꯈꯜꯂꯨꯕꯗ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯏꯟ ꯌꯣꯔ ꯑꯥꯎꯟ ꯕꯤꯖꯤꯅꯦꯁ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯈꯠꯀꯅꯤ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯆꯪꯖꯔꯣ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯁ꯭ꯋꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔꯗ ꯇꯥꯛꯂꯒ ꯔꯨꯜꯁ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯩꯕ ꯉꯥꯡꯕ ꯈꯔꯁꯨ ꯃꯍꯥꯛ ꯇꯧꯔꯝꯃꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯥꯗꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯄ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒ ꯄ꯭ꯔꯞ ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯒ ꯗꯣꯔꯃꯤꯇꯣꯔꯤꯒꯤ ꯀꯥꯆꯤꯟꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯃꯇꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯆꯤꯟꯗꯨꯗ ꯂꯩꯕ ꯊꯣꯡꯅꯥꯎꯒꯤ ꯕꯥꯔ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯁꯇꯔ ꯃꯥꯔꯒꯦꯠꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯤꯡꯈꯠꯈ꯭ꯔꯦ ꯊꯥꯖꯗꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯑꯀꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯣ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤ ꯃꯈꯩ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯉꯛꯄ ꯐꯥꯎꯏ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯣꯠꯀꯤ ꯕꯥꯔꯗꯨꯗꯒꯤ ꯂꯧꯊꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯨ ꯃꯨꯁꯤꯟꯅ ꯃꯁꯥꯗꯣ ꯏ ꯑꯃꯠꯇ ꯊꯥꯡꯗꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯃꯇꯝꯗꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯥꯔꯆꯅ ꯂꯣꯏꯔꯛꯄ ꯑꯦꯄ꯭ꯔꯤꯜꯅ ꯍꯧꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯍꯦꯛ ꯂꯧꯊꯕꯒꯅꯤ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯞꯄ ꯌꯥꯎ ꯂꯥꯎꯕ ꯌꯥꯎ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯆꯦ ꯃꯆꯦꯠ ꯑꯃ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕ ꯃꯥꯟꯕꯗꯣ ꯎꯔꯛꯂꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕ ꯆꯦꯗꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯗꯣ ꯃꯨꯛꯂꯒ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗꯣ ꯍꯦꯛꯇꯃꯛ ꯃꯨꯛꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯏꯔꯤ ꯍꯥꯏꯕꯗꯣ ꯈꯪꯂꯝꯗꯦ ꯃꯌꯥꯝ ꯆꯪꯗꯨꯅ
ꯃꯨꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯗꯒꯤ ꯆꯦꯖꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯂꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯃꯌꯦꯛ ꯆꯥꯎꯅ ꯏꯔꯤ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯃꯌꯥꯝꯗꯣ ꯄꯨꯡꯉꯪꯉꯛꯏ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯆꯦꯖꯝ ꯑꯃꯗ ꯃꯌꯦꯛ ꯂꯥꯅ ꯆꯥꯎꯅ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯗꯨꯅ ꯏꯔꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯏꯔꯤꯕ ꯃꯁꯤꯕꯨ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯏꯒꯗ꯭ꯔꯥ ꯃꯥꯒꯨꯝꯕ ꯙꯔꯃ ꯃꯁꯛ ꯈꯪꯅ ꯆꯠꯂꯛꯄꯤ ꯅꯣꯡꯃꯇ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯅ ꯆꯠꯂꯤꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯇꯥꯌꯣꯟꯅꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯅꯥꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯦꯜꯊꯀꯤ ꯂꯝꯕꯤꯗ ꯆꯠꯀꯗ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯨꯝꯕꯤ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔ ꯑꯣꯏꯒꯗꯕꯤ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯃꯗꯣ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗ꯭ꯔꯥ ꯆꯦꯖꯝꯁꯤꯗ ꯃꯁꯥꯃꯛꯀꯤ ꯈꯨꯏꯅ ꯏꯖꯔꯤꯕ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯒꯅꯤ ꯃꯁꯤꯃꯛꯅ ꯃꯁꯥꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯣꯏꯔꯁꯨ ꯑꯁꯤ ꯈꯜꯂꯨꯕꯗ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯅꯠꯇꯅ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯃꯛꯁꯨ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗꯒꯤ ꯆꯔꯆ ꯂꯩꯕ ꯑꯗꯣꯝꯗ ꯑꯍꯤꯡꯗꯨꯗ ꯄꯨꯔꯛꯂꯦ ꯚꯔꯖꯤꯟ ꯑꯣꯏꯅ ꯁꯤꯕꯅꯤꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯝ ꯎꯠꯄ ꯙꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯅꯕ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯒ꯭ꯔꯦꯞꯌꯥꯔꯗꯇ ꯐꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯁꯨ ꯀꯞꯄꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯩ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔ ꯑꯃꯒꯤ ꯊꯧ ꯄꯨꯒꯗꯧꯔꯤꯕ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠ ꯃꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯁꯥꯏꯠ ꯇꯧꯔꯣꯏ ꯃꯥꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯃꯤꯅꯨꯡꯁꯤ ꯇꯟꯅ ꯌꯣꯝꯕꯤ ꯃꯈꯥ ꯇꯥꯕꯁꯤꯡꯕꯨ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯕ ꯉꯝꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯊꯨꯅ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯧ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯈꯨꯠꯅꯩꯕ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯊꯛꯇ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯤꯡꯕꯒꯤ ꯏꯊꯤꯜꯒꯨꯝꯕ ꯑꯃ ꯇꯠꯇꯅ ꯄꯣꯟꯕ ꯐꯥꯎꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯦꯇꯥꯟ ꯅꯠꯇ꯭ꯔꯒꯅ ꯗꯦꯚꯤꯜꯒ ꯁꯝꯅꯕ ꯆꯔꯆ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯗꯦꯚꯤꯜꯒꯤ ꯆꯥꯟꯅꯅ ꯄ꯭ꯔꯃꯥꯟ ꯅꯠꯇ꯭ꯔꯒ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯐꯥꯎꯕꯗꯤ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯕꯗꯨꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯊꯦꯡꯕ ꯂꯣꯏꯕ ꯉꯥꯏꯅ ꯑꯍꯤꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯑꯁꯤꯕꯗꯣ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯤꯔꯒ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯀꯣꯐꯤꯟ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯨ ꯅꯣꯡ ꯍꯣ ꯅꯨꯡꯁꯤꯠꯇꯣ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯥꯒꯤ ꯈꯨꯠꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯣ ꯆꯌꯦꯠ ꯆꯠꯐꯝ ꯅꯥꯏꯅ ꯂꯣꯏꯅ ꯂꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯐꯤꯟꯗꯨꯗ ꯍꯥꯞꯂꯤꯕꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯡ ꯄꯥꯡꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯄꯥꯡꯅꯕ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯑꯌꯨꯛꯇꯨꯗ ꯅꯣꯡ ꯍꯣ ꯅꯨꯡꯁꯤꯠꯂꯣ ꯃꯔꯛ ꯑꯗꯨꯗ ꯐꯨꯝꯗꯨꯒꯤ ꯄꯨꯔꯛꯂꯦ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯉꯥꯎꯕ ꯂꯝꯇꯥ ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯂꯤꯁꯤꯡ ꯃꯗꯣꯝ ꯍꯪꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯋꯥꯈꯜ ꯂꯩꯕꯤ ꯅꯨꯜ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯅ ꯃꯗꯣꯝ ꯁꯨꯁꯥꯏꯠ ꯇꯧꯔꯤꯕ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯥ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗ꯭ꯔꯥ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯠꯇ ꯆꯦꯆꯦꯠ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯀꯤ ꯍꯦꯟ ꯔꯥꯏꯇꯤꯡꯅ ꯆꯦꯖꯝ ꯑꯗꯨꯗ ꯏꯔꯤꯕ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯤꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯕ ꯃꯇꯝꯗꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯊꯦꯝꯖꯤꯟꯖꯗꯨꯅ ꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯟꯊꯗꯨꯅ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤ ꯍꯥꯏꯗꯤ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕ ꯋꯥꯈꯜꯅ ꯀꯥꯍꯜꯂꯕꯤ ꯑꯃꯒꯨꯝ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯐꯨꯡꯕꯪꯅꯔꯤ ꯑꯇꯩ ꯃꯁꯥꯗ ꯊꯣꯏꯗꯣꯛꯄ ꯆꯪꯗꯦ ꯃꯥꯒꯤ ꯃꯤꯠꯁꯤꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯎꯈꯣꯡ ꯑꯃꯁꯨ ꯆꯟꯕꯗꯧꯅ ꯇꯧꯏ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯐꯥꯗꯔꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ
ꯇꯧꯊꯣꯛꯂꯤꯕ ꯒ꯭ꯔꯦꯞꯇꯨꯗ ꯃꯥꯒꯤ ꯀꯣꯐꯤꯟꯗꯣ ꯐꯨꯝꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯧꯅꯗꯨꯅ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯈꯔ ꯐꯨꯝꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯃꯣꯡꯐꯝꯗꯨꯒꯤ ꯑꯇꯤꯌꯥ ꯃꯀꯣꯏꯗꯨꯗ ꯂꯥꯛꯇꯨꯅ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯍꯧꯅꯗꯨꯅ ꯈꯣꯡꯂꯔꯦ꯫ ꯈꯔꯅ ꯅꯣꯡꯃꯗꯣꯜ ꯀꯣꯏꯅ ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯛꯇꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯈꯣꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯈꯔꯅ ꯁꯤꯃꯤꯇ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯑꯃꯗꯤ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯟꯅ ꯇꯣꯡꯗꯨꯅ ꯀ꯭ꯋꯥꯛꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯐꯨꯝꯕꯒꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯂꯣꯟꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯕꯣ? ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦ, ꯑꯃꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯉꯁꯤꯐꯥꯎ ꯈꯛ ꯇꯧꯗ꯭ꯔꯤ꯫ ꯀꯨꯝꯍꯩ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯤꯗꯤ꯫ ꯃꯤꯁꯤ ꯆꯥꯗꯅꯒ ꯁꯤꯔꯦ꯫ ꯈꯣꯡꯂꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯦ꯫ ꯁꯣꯏꯕꯤꯗꯕ ꯉꯥꯝꯕꯤꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯏꯁꯣꯔ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ꯫ ꯃꯥꯗꯤ ꯑꯃ ꯃꯉꯥꯟ ꯈꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯇꯥꯛꯄꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯃꯔꯨ ꯍꯨꯟꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯇꯨꯡꯗ ꯂꯥꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ? ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯗ ꯀ꯭ꯋꯥꯛꯁꯤꯡꯁꯤꯅꯒ ꯂꯥꯛꯇꯨꯅ ꯈꯣꯡꯕꯁꯦ꯫ ꯑꯁꯨꯝꯅ ꯆꯔꯆꯇꯨꯗ ꯊꯕꯛ ꯇꯧꯕ ꯀꯨꯛ ꯑꯅꯤꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯥꯔꯨꯝꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯀꯤꯕꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯃꯗꯤ ꯀ꯭ꯋꯥꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯃꯈꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯀꯞꯅꯕꯒꯤ ꯏꯄꯣꯝ ꯃꯤꯂꯨ ꯄꯤꯔꯥ ꯏꯆꯦꯜ ꯃꯔꯛꯇ ꯈꯥꯝꯕ ꯌꯥꯗ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯆꯔꯆ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯃꯌꯥꯝꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯃꯣꯡꯐꯝꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯆꯦꯔꯤ ꯇ꯭ꯔꯤ ꯍꯧꯔꯤꯕ ꯃꯄꯥꯗꯨꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯃꯃꯥꯏ ꯂꯣꯟꯅ ꯁ꯭ꯀꯥꯔꯞ ꯑꯃꯨꯕ ꯑꯃꯅ ꯂꯣꯠꯁꯤꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯔꯨꯝꯗꯨꯗꯒꯤ ꯐꯣꯡ ꯁꯥꯅ ꯐꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯥꯔꯒꯔꯦꯠꯀꯤ ꯒ꯭ꯔꯦꯞꯇꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯆꯦꯔꯤ ꯇ꯭ꯔꯤꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯄꯨꯟꯁꯤꯗꯣ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯒꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯡꯂꯦꯗꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤꯡꯅꯒꯅꯨ, ꯑꯔꯦꯝꯕꯗ ꯍꯛꯆꯥꯡꯗꯣ ꯂꯩꯕꯥꯛ ꯑꯣꯅꯤ꯫ ꯅꯪꯅ ꯍꯧꯔꯒꯦ ꯈꯨꯠ ꯊꯦꯛꯄ ꯑꯃ, ꯃꯊꯪ ꯑꯅꯤꯁꯨꯕꯁꯤꯅ ꯀꯅꯥ ꯑꯣꯏꯍꯟꯁꯤꯒꯦ? ꯑꯩꯕꯨ ꯂꯣꯇ꯭ꯔꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯝꯕꯣꯂꯥ ꯂꯥꯎꯁꯤꯔꯥ? ꯍꯥꯠꯅꯤꯡꯕꯗꯤ ꯑꯩꯅ ꯍꯥꯠꯅꯤꯡꯕ ꯉꯥꯛꯇ, ꯀꯅꯥ ꯍꯥꯠꯁꯤꯒꯦ? ꯑꯩꯅ ꯍꯥꯠꯂꯤꯁꯦ ꯍꯥꯠꯅꯤꯡꯗꯨꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ, ꯇꯉꯥꯏ ꯐꯗꯅ ꯍꯥꯠꯂꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯄꯥꯞ ꯄꯨꯒꯗ꯭ꯔꯥ? ꯄꯥꯞ ꯍꯥꯏꯕꯗꯤ ꯀꯔꯤ? ꯁꯤꯟ꯫ ꯑꯩꯗꯤ ꯁꯤꯟꯅꯔ ꯑꯣꯏꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯁꯤꯟꯅꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯅꯤ꯫ ꯅꯈꯣꯏ ꯑꯃꯗ ꯑꯩꯅ ꯆꯤꯠꯊꯗꯅ ꯍꯥꯠꯈꯤꯅꯤ, ꯑꯩꯒꯤ ꯅꯤꯡꯕꯒꯤ ꯄꯟꯈꯩ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯞ ꯑꯃꯨꯕꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯂꯣꯠꯁꯤꯟꯕꯤ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯇ ꯑꯉꯧꯕ ꯔꯣꯁ ꯑꯃ ꯄꯥꯏ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯒ꯭ꯔꯦꯞꯇꯨ ꯇꯞꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯣꯡꯐꯝꯒꯤ ꯂꯩꯃꯥꯏ ꯊꯛ ꯑꯗꯨꯗ ꯑꯉꯧꯕ ꯔꯣꯁꯇꯨ ꯊꯝꯃꯦ꯫ ꯑꯉꯧꯕ ꯔꯣꯁꯇꯨꯅ ꯃꯣꯡꯐꯝꯗꯨꯒꯤ ꯂꯩꯃꯥꯏꯗꯨꯗ ꯊꯝꯕꯒ ꯇꯞꯅ ꯂꯩꯅꯥꯁꯤꯡꯗꯣ ꯈꯨꯏꯖꯤꯜꯂꯛꯑꯦ꯫ ꯂꯩꯔꯥꯡꯗꯨꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕꯒꯨꯝ ꯇꯞꯅ ꯂꯩꯁꯤꯛ ꯂꯩꯆꯨ ꯃꯥꯡꯈꯤꯗꯨꯅ ꯃꯣꯡꯐꯝꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯛ ꯁꯣꯛꯄꯒ ꯃꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯗꯨꯅ ꯍꯦꯛ ꯃꯨꯁꯤꯟꯕꯒ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯍꯥꯏꯔꯤ, ꯅꯪꯗꯤ ꯍꯦꯕꯟꯗ ꯆꯠꯄ ꯌꯥꯗꯦ. You should choose hell. You are the devil's child. ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯑꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯁꯣꯜ ꯃꯌꯥꯝ ꯅꯪꯕꯨ ꯍꯦꯜꯗ ꯉꯥꯏꯗꯨꯅ ꯂꯩ. ꯅꯪꯒꯤ ꯁꯣꯜꯗꯤ ꯗꯤꯚꯤꯜꯒꯤꯅꯤ. You had to pray. They have the price of your life. Sorry, Margaret. One of my best friend. I nangi nafamda asiguma thabakse khak tawningdabani. Adubu I had no way. Sirabasu I can't give you up. Karigi nangi puchina loikrasu. Nangi aroiba punsigi lamai amagi warina.
ꯑꯩꯒꯤ ꯑꯍꯧꯕ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯕꯨ ꯑꯩꯅꯔꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯒꯦꯠ ꯑꯣꯐ ꯍꯦꯜ ꯇꯝꯅ ꯅꯪꯗꯤ ꯆꯠꯂꯣ ꯑꯩ ꯅꯨꯡꯁꯤꯅ ꯕꯤꯗꯥꯏ ꯄꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯡꯉꯣ ꯅꯨꯡꯁꯤꯗꯣ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒ ꯒ꯭ꯔꯦꯞ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯃꯈꯥ ꯄꯥꯡꯅ ꯃꯃꯥꯏꯗꯨ ꯑꯣꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯑꯁꯤꯕꯅ ꯃꯗꯨꯝ ꯃꯣꯡꯐꯝꯗꯨꯗ ꯆꯤꯝꯕꯥꯟꯀꯥꯡꯗ ꯂꯩꯕꯥꯛ ꯂꯩꯔꯨꯅꯨꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯆꯔꯆꯇ ꯂꯩꯕ ꯑꯌꯥꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯨꯛ ꯑꯅꯤꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯗꯤꯟꯅꯔ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯁꯤꯁꯇꯔ ꯁꯦꯔꯤꯟꯗꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤꯕ ꯆꯥ ꯀꯞꯇꯨꯗ ꯌꯦꯡꯉꯤ ꯆꯥꯗꯨꯒꯤ ꯀꯞꯇꯒꯤ ꯀꯥꯔꯛꯂꯤꯕ ꯃꯅꯤꯜꯗꯨ ꯎꯔꯒ ꯋꯥꯈꯜꯗ ꯆꯣꯏꯔꯣꯜ ꯑꯃ ꯂꯣꯜꯂꯤ ꯑꯣ ꯀꯌꯥꯗ ꯂꯥꯏꯅ ꯅꯪꯁꯨ ꯃꯅꯤꯜ ꯚꯦꯄꯔ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯑꯁꯤꯕꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯆꯠꯂꯤꯕ ꯃꯥꯔꯒꯔꯦꯠ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯔꯤꯒ꯭ꯔꯦꯠ ꯇꯧꯍꯜꯂꯤ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯕ ꯑꯩꯉꯣꯟꯗ ꯑꯦꯠꯂꯤꯁ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯔꯝꯂꯕꯗꯤ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯥꯔꯒꯔꯦꯠꯀꯤ ꯃꯤꯁꯤꯁꯤꯅ ꯃꯉꯣꯟꯗ ꯁꯥꯊꯤꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯆꯤꯌꯥꯔꯗꯨꯗ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯇꯨꯃꯤꯟ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯀꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒ ꯐꯥꯗꯔꯗ ꯃꯥꯔꯒꯔꯦꯠꯀꯤ ꯔꯨꯝꯒꯤ ꯁꯣ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯑꯍꯥꯟꯕꯗꯗꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯨꯗꯗꯤ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯁꯣꯗꯨ ꯂꯧꯔꯨꯔꯒ ꯃꯥꯒꯤ ꯀꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯔꯨꯝꯗꯨꯒꯤ ꯂꯣꯛꯇꯨ ꯁꯣꯗꯨꯅ ꯇꯞꯅ ꯍꯥꯡꯇꯣꯛꯏ ꯃꯥꯔꯒꯔꯦꯠꯀꯤ ꯀꯥꯒꯤ ꯊꯣꯡꯗꯨꯒꯤ ꯁꯣꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯄꯨꯅꯥꯗꯨ ꯃꯈꯨꯠꯃꯛꯅ ꯍꯥꯡꯇꯣꯛꯇꯨꯒꯤ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯒꯦ ꯂꯥꯎꯅ ꯍꯥꯡꯇꯣꯛꯆꯔꯝꯃꯤ ꯃꯥꯔꯒꯔꯦꯠꯀꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯒꯥꯔꯤꯅ ꯆꯠꯄꯒꯤ ꯇꯤꯛ ꯇꯤꯛ ꯍꯥꯏꯕ ꯃꯈꯣꯜꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯅ ꯇꯥꯔꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗꯨꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯤ ꯅꯝꯊꯤꯔꯕ ꯃꯅꯝꯒꯨꯝ ꯑꯄꯨꯝ ꯃꯁꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩ ꯃꯅꯝꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯤꯜꯂꯤ ꯃꯅꯝꯗꯨꯅ ꯃꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯍꯩꯅꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯃꯔꯣꯝꯗ ꯊꯣꯡꯗꯨꯅ ꯃꯊꯟꯇ ꯍꯥꯡꯇꯣꯛꯆꯕꯒꯤꯁꯨ ꯃꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯈꯨꯠꯁꯤꯅ ꯊꯣꯡꯒꯤ ꯄꯨꯅꯥꯁꯦ ꯁꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯥꯇꯦꯟꯗꯨ ꯋꯥꯡꯅ ꯄꯥꯏ ꯂꯦꯞꯂꯒ ꯋꯥꯈꯜꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯃꯆꯤ ꯂꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯥ ꯈꯣꯡꯗꯣ ꯊꯥꯡꯖꯤꯜꯂꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣ ꯊꯥꯡꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯑꯃꯗ ꯃꯈꯣꯡꯗꯣ ꯍꯦꯛ ꯅꯦꯠꯂꯨꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯎꯆꯤ ꯑꯁꯤꯕ ꯑꯄꯨꯝꯕ ꯑꯃ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯐꯝꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯎꯔꯦ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯎꯆꯤ ꯑꯄꯨꯝꯕꯗꯨ ꯎꯕꯗ ꯑꯣꯅꯤꯡꯕ ꯐꯥꯎꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯆꯦꯅꯦ ꯃꯁꯥꯗꯨ ꯑꯣꯛ ꯑꯣꯛ ꯇꯧꯏ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤꯕ ꯃꯕꯨꯛ ꯃꯈꯗꯥꯡ ꯑꯣꯜꯂꯤꯕꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯥꯒꯤ ꯍꯩꯅꯗꯕꯗꯣ ꯐꯥꯖꯤꯜꯂꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯗꯨꯒꯤ ꯂꯩꯃꯥꯏ ꯑꯌꯥꯝꯕꯗ ꯎꯆꯤ ꯑꯁꯤꯕ ꯑꯄꯨꯝꯕꯇꯅ ꯄꯤꯛꯊꯟꯅ ꯁꯧ ꯁꯥꯈꯩ ꯀꯥꯗꯨꯒꯤ ꯂꯩꯃꯥꯏꯗ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯄꯨꯝꯕ ꯂꯥꯛꯁꯤꯜꯂꯒ ꯃꯍꯥꯛ ꯍꯩꯅꯗꯕ ꯐꯥꯎꯔꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯅ ꯁꯤꯛꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯐꯃꯨꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ ꯐꯃꯨꯡꯒꯤ ꯍꯦꯛ ꯋꯥꯜ ꯅꯥꯀꯜꯗꯨꯗ ꯃꯩꯇꯥꯜ ꯑꯃꯨꯕꯅ ꯐꯛꯂꯥꯡꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯏꯌꯦꯛ ꯀꯌꯥ ꯑꯃ ꯃꯌꯦꯛ ꯀꯌꯥ ꯌꯦꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯃꯥ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯃꯌꯦꯛꯁꯤꯡꯗꯨꯕꯨ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯨꯠ ꯇꯥꯅ ꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ
mi ama leibagi samin masada fawba horaklami Sister Sherin phaglang sum yenglambade magi tungda mi ama lepaga leibadongna tawba samin ama phangbade mamaido tunghan onthorakpaga ma kana lege adu yengle yengba matamda kana su thoina leibadi magi mamittadi uthi akibana masadadi tamna lai sare thongi kachan marum oirap tawduda fimu setpa nupi ama tumin tasilaga magi matawdu tumin yengla leiba manbagi mongama itatatan masada Sister Sherin fawba horaklami kanano haiduna yengdadi yenglaga khangdadi khanglaga haiduna laten du paiga thongjin marum du tana sangsillaga kana lege haiduna yenglakpa Sister Sherin magi muldo lamjin jangna chelapugumna tawi thong kachindugi phaglangduda maitana mayik lana sauna ide I worship Satan. Lucifer is my father and I am a devil child. Asida natana devil natraga Satagi symbol kaya ama thong baramduda yeklaga leibadure. Sister Margaret ki masagi aun handwriting sumale tawriba isiliba mayamdo masin hena mongonda akiba ma phawe ka tugi manungda leiba Sister Margaret na sijunaramba pochai singduda mitkuptaba makai amamamta tamna yengba horagle Sister Sherin nakanda magi fiankokta Sister Margaret na lilamba overcoat to the heck amuk magi mitto mitarure overcoat amubaduda yengluba matamda kainoma phawe fiankok tugi marumda mima tapnapsinduna leibadongna overcoat amubado lengning chatpadong tawe khudang nakan nama duda Sister Sherin machinda tamna sole kanano duda leido luna mibu kian khanganbagi thabakto tosi asi harga hujikti ma thongjil mapanda lepambadagi overcoat marumda kana lege haiduna changsilakpa yengluba matamdadi overcoat tugi pocket manungda uchi kharana hongnaduna chithatlaga leirambado laten mangalduda ma mayek singna ure hey asi haiduna overcoat tugi pocket chikhaiba uchi kharato tanthoi overcoat tuda mamituna nungsina magaluna tinabi mamanabi Margaret po ningsingduna munningi makhutuna overcoat to haiphet nale asumna nanduna leiringi latendugi mangala lairiki makum machedama ingan Sister Margaret ki mon machi magi nakanda nansilaga leibudu ure madubudama prapap changsilaga amuk mon nansilamliba lairik to kari karamba makalge lairik oroboiningduna makhutuna mondu lakthuklaga lairik tugi makhumdo latengi mangala table amada fajana thamlaga yengi madu ubuda mathanta angakpa phawe Sister Margaret na asigumba ki khangtana pikthalaba lairik amabu thawai tana paramgudra asi khalubada masado humang kangi Sister Sherin karino aina uriba singcha khudima lawnamni namthakni Vatican City da sil tawruga thamba dharmana laining laishona yadra haiduna ben tawkhraba sap solaba inthoklaba kananasu pabada kinaraba paruraga punsi mangba lairiku aigi luna tinabi imanabisina paramgadra magi mon makhada nansillaga thamliba lairik sidi demon samadi Satan gi maramda iba demonology lairik makhalamane chanana ma lairik sibu thawai tana paramgadra mangumba thogdo ngangne chanana ma lairik si parurabra asi khalubda Sister Sherin masado humangan pikangi masigi wafamche tangai fadana Father Timothy da haidaba yaroi karigumba mahakna lairik se thangai singna paramba taragade ngasi mana mathanda suicide tawjaribase soidana masigi lairik se parubade achubu marmama oirakpasu soidana oigani adubu matau karamna kadaidagi lairik no yamna rare oiba tangna phangba dharmana lairik se paba yade illegal oi haiduna thingjin khirba lairik amagi copy bu magi manakta matau karamna leiramliba ngarang magi makutta pairamba chejeta mayik lana iramba the devil child haibu waidugi arthado masira masi oifam thokpra oyam laguna kamdauba mana paramliba lairik phaglang de iriba yekliba khudimangna point tawri mak masana sinjaba ngangne asumna mathanda kangaungda wakalamna lamjing oiduna lairingi Father Timothy su khutta laten mapai ka du tamna changle
ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟ, ꯐꯥꯗꯔ, ꯀꯩꯗꯧꯔꯦ? ꯐꯥꯗꯔ, ꯎꯔꯤꯕꯁꯤꯡꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯅꯤ, ꯃꯤꯅꯝꯕ ꯉꯥꯛꯅꯤ꯫ ꯑꯅꯤꯁꯦ ꯏꯁꯤꯡꯒꯤ ꯊꯥꯎꯒ ꯄꯨꯟꯁꯤꯟꯅꯕꯗꯧꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯈꯟꯗꯣꯛꯄꯗ ꯇꯁꯦꯡꯅ ꯁꯥꯊꯤꯅ ꯋꯥꯔꯅꯤ꯫ ꯃꯥꯔꯒꯔꯦꯠꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯦꯚꯤꯜ ꯆꯥꯏꯜ ꯑꯣꯏꯒꯗ꯭ꯔꯥ ꯐꯥꯗꯔ? ꯃꯗꯨꯃꯛꯁꯨ ꯐꯖꯅ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯐꯥꯗꯔꯅ ꯍꯥꯏꯔꯛꯄ꯫ ꯂꯥꯏꯔꯤꯛꯇꯨ ꯈꯨꯠꯁꯤꯟꯅꯩ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯐꯝꯗ꯫ ꯂꯥꯏꯔꯤꯛꯇꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯃꯛꯁꯨ ꯊꯔꯛꯇ ꯃꯤꯍꯨꯟ ꯍꯨꯜꯂꯦ꯫ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯕ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯀꯤꯕꯅꯤ ꯐꯥꯎꯔꯤꯕꯁꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯤ꯫ ꯂꯥꯏꯔꯤꯛꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯁꯇꯔ? ꯐꯥꯗꯔ, ꯂꯥꯏꯔꯤꯛꯁꯦ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯄꯤꯂꯣ ꯃꯈꯥꯗ ꯅꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛ꯫ ꯐꯥꯗꯔ, ꯀꯔꯤꯒꯨꯝꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯨꯁꯥꯏꯠ ꯇꯧꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯋꯥꯡꯕ꯭ꯔꯥ? ꯋꯥꯡꯉꯤ, ꯇꯁꯦꯡꯅ ꯁꯥꯊꯤꯅ ꯋꯥꯡꯉꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯏꯔꯤꯛꯁꯤꯗꯤ ꯁꯥꯞ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯨꯕ ꯃꯤꯗꯣ ꯀꯨꯏꯅ ꯍꯤꯡꯒꯟꯗꯦ, ꯇꯦꯕꯜꯒꯤ ꯃꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯏ꯫ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯐꯥꯗꯔ? ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯇꯞꯅ ꯇꯞꯅ ꯑꯣꯠꯄ ꯍꯧꯔꯛꯏ꯫ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯁꯣꯜꯗꯣ ꯗꯦꯚꯤꯜꯗꯨꯗ ꯕꯔꯒꯦꯟ ꯇꯧꯏ, ꯌꯣꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯗꯦꯚꯤꯜꯗꯨꯅ ꯃꯥꯒꯤ ꯋꯤꯁ ꯑꯃ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯔꯤꯚꯦꯟꯁ ꯑꯃ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯒꯔꯦꯠꯅ ꯑꯁꯨꯛ ꯇꯨ ꯍꯪꯒꯣꯏꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯀꯞꯄꯗꯨ ꯎꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯤꯉꯩ ꯀꯥꯗꯨꯒꯤ ꯁꯤꯂꯤꯡ ꯃꯊꯛꯇ ꯃꯤ ꯆꯠꯄꯗꯧꯅ ꯃꯥꯟꯕ ꯒꯝ ꯒꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯂꯥꯇꯦꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯆꯤꯟꯗ, ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ, ꯀꯅꯥꯅꯣ ꯑꯗꯨꯗ ꯍꯨꯏꯆꯦꯟ ꯈꯣꯡꯂꯤꯕ, ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ? ꯀꯔꯝꯕ ꯗꯦꯃꯣꯅꯤꯛꯅꯣ? ꯅꯪꯒꯤ ꯃꯐꯝ ꯁꯤꯗ ꯂꯩꯇꯦ꯫ ꯌꯨ ꯁꯨꯗ ꯒꯣ ꯇꯨ ꯍꯦꯜ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯆꯤꯟꯗ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯒꯦ, ꯀꯔꯝꯕ ꯐꯠꯇ꯭ꯔꯕ ꯁꯥꯎꯝ ꯂꯩꯒꯦ ꯈꯪꯗꯣꯛꯅꯕ ꯃꯆꯤꯟꯗ ꯂꯥꯏꯔꯨꯠ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯥ ꯂꯩꯋꯥꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯌꯥꯡꯈꯣꯛꯇꯨꯗ ꯌꯥꯜꯂꯒ ꯂꯩꯕ ꯑꯣꯚꯔꯀꯣꯠꯇꯣ ꯃꯤꯗꯤ ꯌꯥꯎꯗꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯒ ꯂꯩꯕꯗꯣ ꯎꯔꯛꯑꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯋꯦ꯫ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ? ꯁꯎꯗꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯌꯨ ꯍꯦꯗ ꯅꯣ ꯔꯥꯏꯠ ꯇꯨ ꯁ꯭ꯇꯦ ꯋꯤꯊꯤꯟ ꯑꯁ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ, ꯒꯣ ꯇꯨ ꯍꯦꯜ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯐꯤꯌꯥꯡꯈꯣꯛꯇ ꯂꯩꯔꯤꯕ ꯑꯣꯚꯔꯀꯣꯠꯇꯨꯒꯤ ꯃꯔꯨꯝꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯆꯦꯟꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯗꯧꯅ ꯇꯧꯋꯦ꯫ ꯑꯗꯨꯒ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯃꯔꯣꯜ ꯃꯔꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ, I am devil child. You can't drive me into hell. ꯑꯁꯤ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯌꯥꯡꯈꯣꯛꯇꯨ ꯌꯥꯜꯂꯝꯕꯗꯒꯤ ꯂꯦꯡ ꯂꯦꯡ ꯆꯠꯂꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯀꯗꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯂꯕ ꯄꯣꯁꯦꯁ ꯑꯣꯏꯔꯕ ꯑꯣꯚꯔꯀꯣꯠꯇꯨꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯍꯣꯂꯤ ꯀ꯭ꯔꯣꯁ ꯑꯃ ꯄꯥꯏ ꯀꯟꯅ ꯂꯥꯎꯔꯦ, ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ, ꯒꯣ ꯇꯨ ꯍꯦꯜ꯫ ꯀꯣꯠꯇꯨ ꯎꯕꯗꯒꯤ ꯄꯣꯁꯦꯁ ꯏꯁꯇꯦꯠꯇ ꯂꯩꯔꯤꯕ ꯑꯣꯚꯔꯀꯣꯠꯇꯣ ꯈꯪꯍꯟ ꯍꯟꯗꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯕꯨ ꯃꯁꯥꯅꯣꯝꯗꯨ ꯅꯧꯗꯣꯏ꯫ ꯐꯥꯗꯔ, ꯐꯥꯗꯔ, ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯀꯩꯗꯧꯔꯒꯦ ꯐꯥꯗꯔ? ꯁꯤꯁꯇꯔ, ꯑꯩ ꯌꯥꯝ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ, ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ꯫ ꯑꯥꯏ ꯁ꯭ꯋꯦ ꯇꯦꯔꯤꯐꯤꯛ ꯚꯤꯖꯟ꯫ ꯀꯔꯤꯅꯣ ꯐꯥꯗꯔ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯡꯇꯒꯤꯅꯦ
Sister Margaret na sirba. Magi spirit thawaidi ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯔꯝꯕ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯔꯤꯚꯦꯟꯁ ꯑꯃ ꯂꯧꯗꯣꯏꯒꯤ ꯁꯦꯝ ꯁꯥꯔꯦ ꯐꯥꯗꯔ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯗ꯭ꯔꯦ ꯁꯤꯁꯇꯔ ꯐꯥꯗꯔ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯋꯥꯈꯟꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯐꯇꯔ ꯑꯣꯜ ꯋꯤ ꯑꯥꯔ ꯍ꯭ꯌꯨꯃꯦꯟ ꯑꯦꯟड we have skin to hide. Khangdre father, ai wakhal che yam nungaite. Asumna sister Margaret na arun ba sajat lichat ma salam gani aibadi. Ma pukchel yam pikpa mini. Madu kon khanase. Madu khanarga hojik amadi tungda tholakadaba thawlokching asigi fattaba maru hundanaba hana honase. Masina aikoi punamaki asumba khongthang oigani. Aidi father na sina fani aibado tause. Adudi ahanbada मागी कासे सिल तौसी ngasi सिस्टर मार्गरेट की कादा कनामता चंबा यार माना लिलंबा ओवरकोट सिमा रिचुअल अमा तौरगा लोइना मै थादोक्सी अदुगा मरोमदा माना पारंबा लाइकसे अरानबा खुत्ता ताखिदनबा सेक्शनबा मफम अमदा थमलगे होय फादर आइगिदी ऑलवेज फादर की इंस्ट्रक्शन दो इंजगनी असुमननीदो वारी सानबा लोरबा मतु कादुगी मपाल थोगले कादुगी पुनादो लोनसिलगा फादर तिमोथाइना सो लोनबा थौरांग तौरमे सो तो लोनद्रिङैदा थोंजिनदुदा लेपगा फादर तिमोथाइना लॉर्ड की मिंगदा प्रेयर तौरमे प्रेयर दु तौबु लोइबगा थोंदु हेक सोदुना क्रक लोनसिनगे तौबगने कादुगी मनुंगदा पम्सुस तोंगलगा कोको नुपी यमना चटप मानबगी मखोलसिंगदो मनुंगदगी तारे मखोल अदु ताबदा मखोय नीदो यिंगे खंगले दुमा मार्गरेट की कासे हंटेट ओइरे तमनरे हाबा तमनबा का मने हाबदा मयेक सिंगना तागले अदुना फादर तिमोथाइ कादुगी थोंगदो नंग हरोरोय मतागु कन्ना सोदो क्रक लाक्सिलगा लाइरो नमगा लोइनना लोनसिले कादु हेक लोनसिन किबगा फियांग कोक्ता यालंबा ओवरकोटो सिक्सर सिरेनगी मखोतुना पाइदुना फादर गा लोइनना मखोयनी चर्च की मखारोम थांगबदु तमना खुता केरोसिन जार मपाई लाटेन हो कई हो मई थादुगी लाए अनिदो पुन्ना वारी साना साना चमिने मतमदु चौरांगना नुमिदांगी पुंग तरा तागदौरे पंगथिंग थिंगबसु नते चिंगी खुलगा ओइरे चिंयागा नगले चिंगमाई पांगना सिलकपा नुक्सिना यैबदा चर्चतुगी अकोइबदुदा मंगाउ थिरबा लमता सजिबुगी नुक्सिना मनिंग तमना सिले अनिदो तुमिन मुरुम मुरुम ओवरकोट सिबो मई थारबदि आजुना प्रप चर्च की मनिंग थांगबा वेजिटेबल गार्डन अमा लैबदो अदोमदा लाए अनिदो अवाई खुम तौनरे मफम सिदा ओइना मई थादोगलसु सिक्सा ओवरकोट से होय फादर पोसेशन अमने मसे अदुना मई थादबा सुया मग यादे होय फादर थादोगलसे येलोइदबा थबक मयामदो ओइना पांथोक्सि फादर खंगद्रे मसीना मई थारगा पुनमक्की अफबो ओइरबदि फगदबनि तौरिसे अदुमंगने अइना खलिसिसु फादर अदुदि पंथररोइसि मई थादोगलसे असुमननिदो वारी साना सानाना सिस्टर मार्गरेटना लिलंबो ओवरकोटो मफम चाना थमलगा मदुगी मथक्ता केरोसिन दो हाइजले अदुगा सिस्टर सिरिन मखुत मंगा मई चुदुना मैखेत उपुदुदगी ओवरकोटो मई चुखले अदुमने मई धेक चुबगा ओवरकोटो मई चाउ हाइबे यारमदे हाइरिबा केरोसिन दो ब्लूइश कलर चंगबदि लायरदना केरोसिन नम ओइबगे मागे ओइफम थोकपा फिजिकल अमदि केमिकल प्रॉपर्टीज दो याउखिद्रे तौरिबदुदा कानफम मिखंग खंगदबगुम तौवे मरमदि केरोसिन दो इसिंग दौना तौरे मनमा अमा फाव हेक चेनखिद्रे अनिदो इंगंगंगना येंगनरगले मतमदुदा चर्चतुगी मनिंगदा होबा उ मसामा नुसित अकनबा मरक अदुदा इखंग खंगउदना ब्रेक लाउन टेकलगा गम लाउन तारे नुसितुसु का हेना कराम हेना मतंगदुदा सिचलकपदौना तौवे इखंग खंगउदना चर्च मनिंगदुदा हुसेल खोंबैग मखोल तारे फादर तिमोथाइ कनानो हुसेन खोंगलिदो आई विल टीच यू ए बेटर लेसन नुबिदांगसिदा हुसेल खोंबा अफबा थबकला असुमना लाउजे हाइबतने
ꯀꯅꯥꯁꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯂꯒ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯊꯣꯏꯅ ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯐꯥꯗꯔ ꯂꯩꯕꯤꯔꯝꯀꯣ, ꯑꯩ ꯀꯦꯔꯣꯁꯤꯟ ꯂꯧꯔꯨꯈꯤꯒꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯍꯣꯏ ꯂꯧꯔꯨꯔꯣ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯊꯟꯇ ꯆꯔꯆꯀꯤ ꯃꯅꯤꯡ ꯊꯪꯕ ꯚꯤꯖꯤꯇꯦꯕꯜ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯈꯪꯏ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨꯗ ꯁꯛꯎꯗꯕ ꯑꯀꯟꯕ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠꯀꯤ ꯁꯥꯎꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯗ ꯁꯣꯛꯂꯛꯇꯅꯕ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯃꯁꯥꯅ ꯈꯪꯖꯕ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯆꯤꯟꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯁꯣꯜꯂꯤꯉꯩ ꯀꯔꯦꯝꯅꯕꯣꯏ ꯂꯥꯛꯅꯕꯣꯏ ꯍꯨꯏꯁꯦꯜ ꯍꯥꯏꯕꯗꯤ ꯍꯨꯏꯁꯦꯜ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯡꯕ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯥꯗ ꯇꯥꯔꯛꯏ꯫ ꯍꯨꯏꯁꯦꯜꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯆꯤꯟꯗ ꯊꯤꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯤ ꯈꯔ ꯂꯥꯞꯇꯛꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯁꯝꯕꯜ ꯁꯌꯥ ꯃꯔꯨꯝꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯂꯥꯞꯇꯛꯅ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯁꯑꯣꯡ ꯁꯥꯗꯥꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯇꯝꯊꯤꯔꯕ ꯃꯪ ꯑꯃꯅ ꯇꯥꯏꯕꯪꯄꯥꯜꯗ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯐꯥꯎꯔꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯀꯅꯥꯅꯣ ꯃꯁꯛ ꯂꯣꯠꯇꯨꯅ ꯏꯕꯤꯜ ꯑꯃꯒꯨꯝ ꯃꯔꯨꯝꯗ ꯃꯌꯥꯗ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯁꯝꯕꯜ ꯁꯌꯥꯒꯤ ꯃꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯈꯔ ꯂꯥꯛꯁꯤꯟꯅꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯋꯥꯏ ꯃꯔꯤ ꯃꯇꯣꯟ ꯆꯠꯄꯒꯨꯝ ꯖꯔ ꯖꯔ ꯁꯟꯗꯣꯔꯛꯏ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯡꯗꯨ ꯌꯦꯠꯇꯗꯤ ꯌꯦꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯅꯨꯄꯤꯗꯨꯅ ꯀꯥꯆꯤꯟꯗ ꯂꯦꯞꯄꯒ ꯍꯧꯅ ꯂꯥꯎꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯏ꯫ ꯅꯪꯁꯨ ꯂꯣꯏꯔꯒꯗꯕꯅꯤ, ꯍꯌꯦꯡꯇ ꯉꯥꯏꯔꯦ, ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯁꯝꯕꯜ ꯁꯌꯥꯗꯨꯗ ꯅꯣꯛꯏ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯡꯗꯨꯗ ꯌꯦꯠꯁꯤꯟꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯗꯣ ꯐꯥꯗꯔ ꯃꯁꯥꯃꯛꯇꯣ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯦꯟꯅ ꯀꯟꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯁꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯣꯟꯕꯗꯨꯅ ꯐꯥꯗꯔꯕꯨ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯌꯦꯠꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯖꯔ ꯖꯔ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯛꯆꯈꯤ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯁꯝꯕꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯔꯦ꯫ ꯑꯍꯤꯡꯕ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯁꯛ ꯈꯪꯗꯕꯤ ꯑꯔꯣꯟꯕ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯇꯥꯡꯖꯗꯨꯅ ꯂꯩꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯦꯟ ꯈꯪꯍꯜꯂꯒ ꯑꯩꯅ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯣꯟꯊꯍꯜꯂꯒ ꯑꯋꯥꯕ ꯏꯄꯥꯛ ꯏꯌꯥꯏ ꯑꯃꯗ ꯏꯗꯣꯝ ꯏꯔꯥꯛꯅꯗꯨꯅ ꯊꯋꯥꯏ ꯊꯥꯅꯕ ꯊꯧꯔꯥꯡꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯇꯤꯈꯠꯇꯅ ꯂꯥꯎꯏ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯃꯐꯝꯁꯦ ꯁꯩꯇꯥꯟꯁꯤꯡꯒꯤ ꯗꯤꯕꯤꯜꯁꯤꯡꯒꯤ ꯌꯥꯊꯣꯛꯐꯝ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯅꯨꯄꯤꯗꯨ ꯁꯝꯕꯜ ꯁꯌꯥ ꯃꯔꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯀꯦꯔꯣꯁꯤꯟ ꯂꯧꯕ ꯂꯥꯛꯑꯝꯃꯦ꯫ ꯆꯔꯆꯀꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯊꯟꯇ ꯃꯈꯣꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯊꯟꯇ ꯀꯦꯔꯣꯁꯤꯟꯗꯣ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯅꯥꯅꯣꯝꯅ ꯆꯪꯁꯤꯜꯂꯒ ꯈꯪꯏꯟ ꯏꯟꯒꯦ ꯇꯧꯏ꯫ ꯏꯜꯂꯒ ꯇꯨꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯁꯥꯗꯤ ꯁꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯁꯥꯎꯝ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯪꯏ ꯁꯛꯎꯗꯕ ꯑꯀꯤꯕꯅ ꯁꯥꯐꯨ ꯑꯣꯏ ꯁꯥꯎꯝ ꯑꯣꯏ꯫ ꯃꯥꯒꯤ ꯇꯨꯡꯗꯨꯗ ꯀꯅꯥꯅꯣꯝꯃ ꯏꯟꯅꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯂꯥꯇꯦꯟꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯇꯨꯡ ꯍꯜꯂꯒ ꯑꯣꯟꯊꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯒꯤ ꯑꯣꯟꯊꯣꯔꯛꯑꯦ꯫ ꯇꯨꯡ ꯍꯟꯅ ꯑꯣꯜꯂꯒ ꯌꯦꯡꯂꯛꯄ ꯀꯣꯔꯤꯗꯣꯔꯒꯤ ꯍꯦꯛ ꯔꯦꯂꯤꯡ ꯈꯥꯔꯤꯕ ꯃꯄꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅ ꯃꯃꯥꯏꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯅꯦ, ꯑꯩꯅꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ ꯁꯦꯔꯤꯟ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯦꯔꯤꯟ ꯃꯤꯍꯨꯜ ꯆꯪꯈꯠꯈ꯭ꯔꯦ꯫ ꯁꯦꯔꯤꯟꯅ ꯏꯝꯄꯣꯁꯤꯕꯜ꯫ ꯅꯨꯄꯤꯗꯨꯅ ꯀꯥꯆꯤꯟꯗꯨꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ
ꯄꯣꯖꯤꯕꯜ ꯁꯦꯔꯤꯟ ꯀꯧꯉꯥꯡ ꯉꯥꯡꯂꯛꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯅꯪꯗꯤ ꯑꯁꯤꯕꯅꯤ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯁꯦꯔꯤꯟ ꯑꯃꯗꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯅꯪꯗꯤ ꯁꯦꯇꯥꯟꯅꯦ ꯅꯪꯗꯤ ꯗꯦꯕꯤꯜꯅꯦ ꯅꯪꯒꯤ ꯅꯐꯝꯗꯨꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯁꯤꯟꯅꯈ꯭ꯔꯔꯣꯏ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯦ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇꯨꯗ ꯅꯪꯅ ꯀꯣꯡꯒꯣꯜꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯩꯕꯨ ꯀꯣꯡꯒꯣꯜꯒ ꯆꯥꯡꯗꯝꯅꯒꯅꯨ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯑꯅꯤꯒꯤ ꯆꯩꯈꯩ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯍꯥꯏꯗꯨꯅ ꯃꯥꯔꯊꯥꯅ ꯂꯥꯎꯔꯦ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯥꯔꯊꯥꯅ ꯁꯤꯁꯇꯔ ꯀꯧꯔꯛꯄ ꯁꯤꯁꯇꯔ ꯃꯥꯔꯊꯥꯒ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯩꯗꯧꯔꯦ ꯁꯤꯁꯇꯔ ꯀꯩꯁꯨ ꯇꯧꯗꯦ ꯀꯅꯥꯅꯣ ꯁꯤꯁꯇꯔꯒ ꯑꯃꯝꯕ ꯀꯥꯆꯤꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯦ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯇꯧꯋꯦ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯥꯆꯤꯟꯗ ꯂꯦꯞꯂꯒ ꯂꯩꯕꯃꯛꯁꯨ ꯅꯠꯇꯕ ꯌꯣꯠꯀꯤ ꯄꯣꯁ ꯔꯦꯂꯤꯡ ꯈꯥꯔꯤꯕ ꯀꯣꯔꯤꯗꯣꯔ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕꯔ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯔ ꯐꯔꯅꯦꯜ ꯂꯣꯏꯈ꯭ꯔꯕ ꯑꯁꯤꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯅꯧꯅꯅ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯌꯥꯝꯅ ꯁꯣꯟꯊꯔꯕ ꯃꯤꯁꯛ ꯑꯃꯔ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯃꯥꯅꯤ ꯃꯥꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯒꯔꯦꯠꯀꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯅꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯇꯧꯒꯗꯕ ꯃꯊꯧ ꯃꯥ ꯀꯥꯎꯔꯦ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯑꯃꯨꯛ ꯃꯥꯔꯊꯥꯅ ꯀꯩꯗꯧꯔꯒꯦ ꯁꯤꯁꯇꯔ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ ꯋꯥꯈꯜ ꯈꯪꯂꯛꯂꯛꯑꯦ ꯀꯦꯔꯣꯁꯤꯟ ꯂꯧꯕ ꯂꯥꯛꯄꯅꯦ ꯐꯥꯗꯔꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯒꯦ ꯃꯥꯔꯊꯥ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯌꯨ ꯁꯤꯁꯇꯔ ꯁ꯭ꯇꯣꯔ ꯔꯨꯝ ꯐꯥꯎꯕ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟꯗꯣ ꯂꯧꯊꯣꯔꯛꯂꯦ ꯀꯦꯔꯣꯁꯤꯟ ꯕꯣꯇꯜ ꯑꯃ ꯄꯥꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯔꯆꯀꯤ ꯃꯅꯤꯡ ꯂꯩꯕꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯑꯦ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯆꯠꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤꯒꯤ ꯀꯦꯔꯣꯁꯤꯟꯒꯤ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯃꯥꯔꯊꯥꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯔꯆꯀꯤ ꯃꯅꯤꯡꯗ ꯌꯧꯔꯛꯂꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯥꯗꯔꯅ ꯁꯤꯁꯇꯔ ꯃꯥꯔꯊꯥꯁꯨ ꯌꯥꯎꯔꯛꯑꯦ ꯍꯣꯏ ꯌꯥꯎꯔꯛꯑꯦ ꯐꯥꯗꯔ ꯐꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕ ꯑꯗꯨꯗꯤ ꯐꯥꯗꯔ ꯔꯤꯆꯨꯋꯦꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯣꯚꯔꯀꯣꯠꯁꯦ ꯃꯩ ꯊꯥꯗꯣꯛꯄꯤꯔꯣ ꯍꯣꯏ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯊꯕꯛꯁꯦ ꯄꯟꯊꯕꯅ ꯑꯐꯕ ꯀꯥꯟꯅꯕ ꯑꯣꯏꯔꯣ ꯍꯣꯏ ꯐꯥꯗꯔ ꯑꯗꯨꯅꯤ ꯑꯀꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯃ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯨꯠꯊꯠꯄ ꯑꯩ ꯄꯥꯝꯂꯦ ꯍꯣꯏ ꯃꯗꯨ ꯁꯣꯂꯨꯁꯟꯅꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯊꯥꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯏ ꯃꯩꯗꯨ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯑꯣꯚꯔꯀꯣꯠ ꯃꯊꯛ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟꯗꯣ ꯍꯩꯖꯤꯜꯂꯦ ꯍꯦꯛ ꯍꯩꯖꯤꯟꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯦ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯀꯌꯥ ꯄꯣꯁꯦꯁ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯣꯚꯔꯀꯣꯠꯇꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯤꯕꯅꯤ ꯂꯥꯏꯔꯣꯟꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯃꯩ ꯆꯨꯈꯠꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯗꯨ ꯍꯦꯛ ꯆꯨꯈꯠꯄꯒ ꯑꯣꯚꯔꯀꯣꯠ ꯑꯃꯨꯕꯗꯣ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯍꯦꯛ ꯆꯥꯛꯄ ꯍꯧꯕꯒ ꯌꯥꯝ ꯅꯝꯊꯤꯕ ꯁꯎꯟ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝꯗꯣ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯝꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯁꯥꯗ ꯍꯟꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯊꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯇꯥꯡꯒꯣꯏ ꯍꯦꯛ ꯑꯣꯟꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯁꯤꯁꯇꯔ ꯃꯥꯔꯊꯥꯁꯨ ꯃꯉꯥꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 11 ꯈꯔ ꯍꯦꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ
ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯣꯛꯀ ꯃꯣꯟꯒꯥꯡꯅꯔꯦ꯫ ꯇꯦꯕꯜꯗꯨꯒꯤ ꯅꯥꯀꯟꯗꯅ ꯂꯥꯇꯦꯟ, ꯃꯄꯥꯟꯗꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯨꯡꯁꯤꯠꯅ ꯍꯦꯟꯅ ꯂꯥꯛꯆꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯂꯪꯒꯤ ꯈꯨꯗꯨꯝ ꯏꯟꯗꯨꯅ ꯀꯥꯡ ꯀꯥꯡ ꯍꯥꯏꯗꯨꯅ ꯈꯤꯡꯂꯤ꯫ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯅ ꯇꯥꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯇꯨꯝꯊꯕꯗ ꯉꯥꯏꯔꯦ, ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ "ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯎ", ꯍꯥꯡꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ꯫ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯊꯣꯡ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯅ "ꯁꯤꯛꯁꯇꯔ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯁꯤꯛꯁꯇꯔ, ꯅꯪ ꯇꯨꯝꯂꯕ꯭ꯔꯣ? ꯌꯥꯝ ꯉꯜꯂꯤꯌꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯤꯛꯁꯇꯔ", ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯥꯝ ꯄꯥꯈꯠꯅ "ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯗꯣ? ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯁꯥꯕ ꯇꯥꯔꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯥꯁꯦ, ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯕ, ꯀꯔꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ, ꯅꯪꯒ ꯀꯔꯝꯅ ꯑꯩꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ?" ꯑꯗꯨꯕꯨ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯅ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯇꯦ꯫ ꯍꯥꯏꯔꯤꯕꯗꯨꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯡꯒꯤ ꯃꯈꯣꯜꯗꯣ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯅꯥꯀꯣꯡ ꯃꯦꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯁꯣꯜꯂꯦ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ, ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯁꯣꯟꯕꯗꯒꯤ ꯊꯣꯡ ꯊꯤꯜꯂꯝꯕꯒꯤ ꯃꯈꯣꯜꯗꯣ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩꯈ꯭ꯔꯕꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯝꯕꯗꯣ ꯃꯦꯟꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯃꯈꯨꯠꯇꯣ ꯂꯧꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯔꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯗ ꯉꯥꯏꯔꯦ, ꯃꯥꯒꯤ ꯃꯁꯥꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯅꯠꯇꯅ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯩꯅ ꯆꯥꯛꯄꯒꯤ ꯀꯥꯊꯤ ꯃꯅꯝ ꯅꯝꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯝꯁꯤꯅ ꯃꯉꯣꯟꯗ ꯅꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯒ ꯆꯥꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯩꯅ ꯆꯥꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯕ ꯂꯩꯇꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯋꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯊꯤ ꯃꯅꯝ ꯅꯝꯂꯤꯁꯦ? ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ "ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯗꯤ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯈꯣꯜꯅꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯃꯨꯛ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯃꯥ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯋꯥꯏ ꯋꯥꯏ ꯆꯥꯛꯇꯨꯅ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗ ꯀꯉꯥꯎꯅꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯂꯥꯎ ꯈꯣꯡꯂꯤꯕ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯈꯣꯏ ꯑꯇꯩꯗꯣ ꯇꯥꯟꯅꯕ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯝꯗꯧꯅ ꯃꯩꯗꯣ ꯀꯟꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯄꯣꯛꯂꯕꯅꯤ꯫ ꯃꯩꯅ ꯃꯀꯥ ꯐꯅ ꯆꯥꯛꯂꯤ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯁꯥ ꯄꯨꯝꯕ, ꯃꯁꯥꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯁꯝ ꯐꯥꯎꯕ꯫ ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯀꯥ ꯐꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯇ ꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯇꯩꯗꯣ ꯇꯥꯟꯅꯕ ꯂꯥꯎꯔꯤ꯫ ꯀꯩꯗꯧꯁꯤꯒꯦꯗꯣ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯁꯤꯛꯁꯇꯔ ꯂꯨꯁꯤ, ꯃꯥꯔꯊꯥ, ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯑꯃꯗꯤ ꯆꯔꯆꯇꯨꯗ ꯂꯩꯕ ꯑꯇꯩꯗꯨ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏꯁꯨ ꯎꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯩꯔꯤ ꯂꯛꯇ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯥꯏ ꯆꯦꯟꯁꯤꯜꯂꯒ ꯃꯩꯗꯣ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯃꯩꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯩꯗꯨ ꯃꯌꯥꯝ ꯆꯪꯕꯗꯒꯤ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯇꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯩꯔꯤ꯫ ꯑꯍꯤꯡꯗꯣ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯅ
ꯀꯞꯅ ꯂꯥꯎꯅꯕꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯤ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯗꯤ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯦꯛꯇ ꯍꯥꯟꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯤꯕ, ꯍꯦꯛꯇ ꯑꯩꯅ ꯍꯥꯟꯅ ꯎꯔꯤꯕ, ꯍꯥꯟꯅ ꯊꯦꯡꯅꯍꯜꯂꯤꯕ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯦ꯫ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯆꯥꯟꯅꯅ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯔ? ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯔꯥ? ꯑꯩꯅ ꯀꯜꯍꯧꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯔꯥ? ꯑꯩ ꯏꯁꯥꯅ ꯏꯁꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯐꯥꯅ ꯐꯨꯅꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤ ꯑꯃꯅ ꯃꯀꯥ ꯐꯅ ꯆꯥꯛꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯂꯤꯖꯥꯕꯦꯠꯄꯨ ꯂꯥꯏꯀꯠꯅꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯔꯊꯥꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯎꯍꯩꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯅꯔꯦ꯫ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ, ꯍꯣꯁꯄꯤꯇꯥꯜ ꯑꯐꯕ ꯂꯩꯇꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯁꯥꯗꯣ ꯃꯩꯅ 80% ꯆꯥꯈ꯭ꯔꯦ꯫ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯇꯣ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯁꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯦ꯫ ꯇꯤꯂꯥꯈꯨꯝꯕꯤꯅ ꯃꯀꯣꯟꯗ ꯃꯍꯨꯝꯗ ꯂꯩꯕꯗꯧꯅ ꯃꯥꯜꯂꯦ꯫ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ: ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ꯫ ꯏꯁꯤꯡ ꯊꯛꯂꯒ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯁꯇꯔ ꯃꯥꯔꯊꯥ꯫ ꯀꯔꯤꯅꯣ ꯏꯂꯤꯖꯥꯕꯦꯠ, ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯏꯁꯤꯡ ꯄꯤꯊꯛꯑꯦ꯫ ꯏꯁꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯀꯞꯂꯦ꯫ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯅ: ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯐꯥꯗꯔ, ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯦ꯫ ꯃꯁꯥ ꯑꯉꯧꯕ ꯄꯥꯟꯕ ꯑꯦꯟꯖꯦꯜ ꯑꯅꯤ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯍꯦꯚꯟꯒꯤ ꯒꯦꯠꯇ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ: ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯅꯨꯅꯦ ꯅꯪꯕꯣ꯫ ꯇꯧꯍꯩꯗꯦꯅꯦ ꯃꯔꯝ ꯆꯥꯗꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯁꯤꯁꯇꯔ ꯏꯂꯤꯖꯥꯕꯦꯠ꯫ ꯐꯥꯗꯔ, ꯃꯔꯝ ꯆꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯅ ꯐꯥꯗꯔꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯦꯁꯄꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯐꯥꯗꯔꯕꯨ ꯑꯩꯒꯤ ꯏꯄꯥꯃꯛꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯆꯥꯁꯤꯗ ꯐꯥꯗꯔꯅ ꯑꯩꯕꯨ ꯍꯦꯛ ꯐꯥꯗꯔꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯁꯣꯜꯁꯦ ꯌꯥꯝ ꯏꯪꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯊꯤꯉꯝꯗꯅ ꯆꯦꯟꯊꯔꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯃꯈꯨꯠꯅ ꯇꯩꯊꯣꯛꯑꯦ꯫ ꯐꯥꯗꯔꯅ ꯃꯔꯛ ꯑꯗꯨꯗ: ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦꯏꯂꯤꯖꯥꯕꯦꯠ꯫ ꯀꯔꯤ ꯋꯥꯍꯪꯅꯣ ꯐꯥꯗꯔ? ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤꯕ ꯃꯩꯅꯣ? ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅꯏꯂꯤꯖꯥꯕꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯏꯂꯤꯖꯥꯕꯦꯠ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯇꯨꯝꯒꯦ ꯊꯧꯔꯥꯡ ꯇꯧꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯀꯅꯥꯅꯣꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄ꯫ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨꯗ ꯗꯥꯏꯔꯦꯛꯂꯤ ꯎꯕꯗꯤ ꯅꯠꯇꯦ, ꯑꯃꯝꯕꯗꯨꯗ ꯈꯣꯡꯅ ꯅꯦꯠꯂꯨꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯦꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ꯫ ꯂꯥꯏꯔꯤꯛꯇꯨꯒꯤ ꯇꯥꯏꯇꯜꯅ ꯗ ꯗꯦꯚꯤꯜ ꯆꯦꯝꯕꯔ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏ꯫ꯏꯂꯤꯖꯥꯕꯦꯠ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯦꯕꯜꯗꯨꯗ ꯂꯥꯇꯦꯟꯗꯨ ꯊꯝꯂꯒ ꯂꯥꯏꯔꯤꯛꯇꯨ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨꯗ ꯑꯍꯥꯟꯕ ꯂꯃꯥꯏꯗꯣ ꯐꯥꯛꯇꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯐꯥꯔꯁ ꯆꯦꯞꯇꯔ ꯍꯥꯏꯔꯒ ꯗ ꯗꯦꯚꯤꯜ ꯆꯥꯏꯜ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯦꯡꯅꯈꯤ꯫ ꯋꯥꯍꯩꯁꯤ ꯄꯥꯔꯨꯕꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯃꯤꯁꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯁꯤꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯂꯥꯇꯦꯟꯗꯣ ꯊꯣꯛ ꯂꯥꯎꯅ ꯃꯥꯒꯤ ꯃꯁꯥ ꯇꯝꯅ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯊꯥꯎꯗꯣ ꯃꯉꯣꯟꯗ ꯀꯝꯗꯧꯅ ꯍꯩꯖꯤꯟꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯀꯦꯔꯣꯁꯤꯟꯅ ꯁꯟꯗꯣꯛꯇꯨꯅ ꯂꯥꯇꯦꯟꯗꯨꯒꯤ ꯃꯩꯗꯨꯅ ꯍꯧꯗꯨꯅ ꯃꯗꯣ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫
ꯃꯁꯥꯗꯨꯗ ꯃꯩꯗꯨꯅ ꯋꯥꯏ ꯋꯥꯏ ꯖꯔ ꯖꯔ ꯁꯟꯗꯣꯔꯛꯑꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯨꯕꯗꯒꯤ ꯑꯣꯏꯔꯤꯕꯔꯥ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯃꯩꯗꯨꯅ ꯃꯁꯥꯗ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯄꯗꯨꯅ ꯃꯥ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯣꯟꯅ ꯇꯣꯏꯅ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯅ ꯈꯥꯡꯉꯤ ꯃꯩꯗꯨꯒꯤ ꯃꯩꯁꯥ ꯄꯨꯝꯕ ꯍꯩꯖꯤꯟꯅ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯌꯥꯝ ꯋꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯁꯥ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ